ꯄꯣꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯤꯕ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯗꯤ ꯃꯃꯥ ꯃꯄꯥ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯃꯥꯕꯨ ꯐꯪꯅꯅꯕ ꯊꯤꯔꯤ ꯍꯥꯏꯅ ꯈꯟꯖꯔꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯥꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯅꯕ ꯇꯥꯔꯕꯁꯨ ꯃꯄꯥ ꯃꯆꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯠꯅꯔꯣꯏ ꯍꯥꯏꯅꯩ ꯃꯔꯝ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯉꯥ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯂꯩꯆꯟꯕ꯭ꯔꯩꯁꯦ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯖꯔꯛꯂꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯃꯤꯡꯗꯤ ꯑꯥꯒꯁ ꯔꯁ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤ 2006ꯗ ꯄꯨꯊꯣꯛꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ 2007ꯒꯤ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗꯁꯇ ꯐꯤꯂꯝ ꯑꯁꯤꯅ ꯕꯦꯁꯠ ꯄꯤꯛꯆꯔ ꯗꯥꯏꯔꯦꯛꯇꯔ ꯕꯦꯁꯠ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯅꯆꯤꯡꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯋꯥꯔꯗ ꯀꯌꯥ ꯑꯃꯗ ꯅꯣꯃꯤꯅꯦꯁꯟ ꯇꯧꯈꯤ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯈꯤ ꯃꯔꯨꯑꯣꯏꯅ ꯐꯤꯂꯝ ꯑꯁꯤꯗ ꯃꯦꯟ ꯔꯣꯜ ꯑꯣꯏꯅ ꯂꯧꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯛꯇꯔ ꯐ꯭ꯔꯦꯗꯤꯅ ꯕꯦꯁꯠ ꯌꯪ ꯑꯦꯛꯇꯔꯒꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯂꯦꯂꯥ ꯀꯧꯕꯤ ꯁꯦꯂꯣ ꯈꯣꯡꯕꯤ ꯅꯨꯄꯤ ꯑꯃ ꯎꯠꯂꯛꯂꯤ ꯁꯦꯂꯣ ꯍꯥꯏꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯁꯤ ꯚꯥꯏꯑꯣꯂꯤꯟꯒꯗꯤ ꯍꯥꯏꯐꯦꯠꯄꯨꯗꯤ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯚꯥꯏꯑꯣꯂꯤꯟꯗꯒꯤꯗꯤ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯈꯜ ꯑꯃꯅꯤ ꯂꯦꯂꯥ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯟꯁꯔꯠ ꯑꯗꯨ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯦꯂꯥꯒꯤ ꯃꯄꯥ ꯊꯣꯃꯥ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯂꯥꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯃꯄꯥꯟꯗ ꯃꯤꯅ ꯂꯣꯏ ꯉꯥꯏꯅ ꯂꯩꯔꯦ ꯍꯣꯔꯦꯟ ꯅꯪꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕꯒꯤ ꯐꯝꯕ ꯃꯇꯝꯗ ꯄꯣꯁꯇꯔ ꯆꯨꯝꯅ ꯆꯞ ꯌꯨꯡꯅ ꯐꯝꯃꯨ ꯑꯗꯨꯒ ꯅꯪꯅ ꯏꯁꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯃꯇꯝꯗꯁꯨ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯄꯤꯌꯨ ꯁꯨꯛꯊꯔꯒ ꯄꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯤ ꯃꯤꯅ ꯌꯦꯡꯅꯤꯡꯂꯣꯏ ꯊꯣꯃꯥꯁꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅꯗꯤ ꯂꯦꯂꯥꯗ ꯏꯐꯥ ꯐꯥꯖꯤꯟꯕ ꯃꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯗꯧꯅ ꯊꯣꯛꯂꯤ ꯂꯦꯂꯥ ꯃꯄꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯛꯄꯤ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯄ ꯉꯝꯖꯗꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯨꯏꯁ ꯀꯧꯕ ꯏꯁꯩ ꯕꯦꯟ ꯑꯃꯒꯤ ꯁꯤꯡꯒꯔ ꯑꯃꯁꯨ ꯎꯠꯂꯛꯂꯤ ꯃꯈꯣꯏꯒꯤ ꯕꯦꯟꯗ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯕ ꯃꯦꯊ꯭ꯌꯨ ꯀꯧꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯨꯏꯁꯇ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯂꯥꯞꯈ꯭ꯔꯕ ꯂꯝꯗꯝ ꯁꯦꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗꯒꯤ ꯆꯥꯎꯔꯕ ꯁꯍꯔ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯥꯛꯂꯤꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯂꯦꯝꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯣꯏꯍꯟꯒꯗꯕꯅꯤ ꯑꯃꯠꯇ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯃꯤꯠ ꯅꯥ ꯆꯣꯏꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯂꯨꯏꯁꯇ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯤ ꯑꯁꯣꯝꯗꯅ ꯂꯦꯂꯥꯒꯤꯗꯤ ꯀꯟꯁꯔꯠ ꯍꯧꯈ꯭ꯔꯦ ꯂꯦꯂꯥꯗꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯤ ꯁꯣꯁꯥꯏꯇꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯃꯃꯤꯡ ꯂꯩꯔꯕ ꯀꯟꯁꯔꯠ ꯍꯣꯜ ꯑꯃꯗꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯂꯦꯂꯥꯒꯤ ꯁꯦꯂꯣ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯂꯤ ꯑꯗꯨꯒ ꯂꯣꯏꯁꯇꯤ ꯃꯈꯣꯏ ꯃꯁꯦꯜ ꯏꯁꯩ ꯄꯥꯝꯖꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯈꯤꯕ ꯏꯁꯩꯒꯤ ꯕꯦꯟ ꯃꯆꯥ ꯑꯗꯨꯒꯤ ꯂꯤꯗ ꯁꯤꯡꯒꯔꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯤ ꯑꯍꯥꯡꯕ ꯂꯝꯄꯥꯛ ꯅꯍꯥꯁꯤꯡꯒꯤ ꯄꯨꯟꯐꯝ ꯑꯄꯤꯛꯄ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯑꯣꯏ ꯂꯣꯏꯁ ꯑꯐꯥꯎꯕ ꯏꯁꯩ ꯇꯝꯐꯝꯗꯒꯤ ꯇꯝꯂꯛꯄ ꯁꯥꯇ꯭ꯔ ꯅꯠꯇ꯭ꯔꯕꯁꯨ ꯏꯁꯩ ꯁꯛꯄ ꯑꯃꯗꯤ ꯒꯤꯇꯔ ꯈꯣꯡꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯍꯩ ꯁ꯭ꯇꯦꯖ ꯑꯄꯤꯛꯄꯗ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯖꯕ ꯇꯥꯔꯕꯁꯨ ꯂꯨꯏꯁꯀꯤ ꯏꯁꯩꯗ ꯉꯥꯎꯗꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯦꯂꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯦꯂꯥꯒꯤꯗꯃꯛꯇ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯗꯨꯅ ꯃꯍꯥꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ ꯂꯦꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯖꯤꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯂꯥꯒꯤ ꯁꯄꯣꯔꯠꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯦꯟꯅ ꯂꯦꯂꯥꯒꯤꯗꯃꯛꯇ ꯍꯔꯥꯎꯖꯔꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯂꯦꯂꯥꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯃꯊꯃꯣꯏꯗ ꯀꯔꯤꯅꯣꯝ ꯏꯍꯥꯡ ꯍꯥꯡꯕ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯔꯤ ꯑꯁꯣꯝꯗꯁꯨ ꯂꯨꯏꯁꯀꯤ ꯄꯔꯐꯣꯔꯃꯦꯟꯁ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯗꯤ ꯀꯟꯁꯔꯠꯀꯤ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡ ꯑꯗꯨꯅ ꯂꯨꯏꯁꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯅꯔꯤ ꯑꯗꯨꯕꯨ ꯂꯨꯏꯁꯇꯤ ꯇꯁꯦꯡꯅ ꯏꯁꯩ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨꯅꯔ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯨ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯠꯄ ꯑꯗꯨꯅꯔ ꯃꯌꯥꯝꯅ ꯃꯥꯒꯤꯗꯃꯛꯇ ꯂꯥꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯤꯡꯈꯤꯗꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯩꯗꯣꯛꯑꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃ ꯊꯤꯕ ꯊꯣꯔꯛꯈꯤ ꯑꯁꯣꯝꯗꯅ ꯂꯦꯂꯥꯁꯨ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯄꯥꯔꯇꯤ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯄꯥꯔꯇꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯂꯥꯡꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯂꯦꯂꯥꯗꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯐꯥꯎꯔꯤ ꯃꯃꯥꯟꯅꯕꯤ ꯂꯤꯖꯤꯅ ꯂꯦꯂꯥꯕꯨꯁꯨ ꯃꯌꯥꯝ ꯃꯔꯛ ꯆꯪꯗꯨꯅ ꯄꯥꯔꯇꯤ ꯇꯧꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯀꯧꯁꯤꯜꯂꯛꯂꯕꯁꯨ ꯂꯦꯂꯥꯗꯤ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯒ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯂꯥꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯑꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃ ꯊꯤꯔꯛꯂꯤ ꯂꯦꯂꯥꯅ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯔꯃꯣꯅꯤꯀꯥꯒꯤ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯂꯥꯁꯨ ꯔꯨꯞꯇ ꯀꯥꯈꯠꯂꯛꯈꯤ ꯂꯦꯂꯥ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯃꯀꯣꯛꯇ ꯇꯨꯄꯤ ꯎꯞꯄ ꯅꯨꯄꯥ ꯑꯃꯅ ꯈꯣꯡꯂꯛꯂꯤꯕ ꯅꯨꯡꯁꯤꯔꯕ ꯍꯥꯔꯃꯣꯅꯤꯀꯥꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯥꯏꯗꯒꯤ ꯌꯨꯝꯊꯛꯇ ꯐꯝꯂꯝꯂꯤꯕ ꯂꯨꯏꯁꯅ ꯂꯦꯂꯥꯗ ꯍꯪꯂꯛꯏ ꯍꯥꯔꯃꯣꯅꯤꯀꯥꯒꯤ ꯃꯈꯣꯜꯁꯦ ꯐꯖꯕ꯭ꯔꯥ ꯂꯦꯂꯥꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯨꯏꯁꯅ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯃꯈꯥꯗ ꯂꯥꯡꯍꯧꯔꯤꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯆꯤꯛꯄ ꯊꯤꯔꯛꯂꯤꯔꯥ ꯂꯦꯂꯥ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯨꯏꯁꯀ ꯊꯦꯡꯅꯖꯕ ꯑꯣꯏꯖꯔꯕꯁꯨ ꯂꯨꯏꯁ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯂꯦꯂꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗꯦ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯈꯪꯅꯔꯛꯂꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯁꯩ ꯄꯥꯝꯖꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯂꯥꯞꯄꯗꯒꯤ ꯈꯣꯡꯂꯛꯂꯤꯕ ꯍꯥꯔꯃꯣꯅꯤꯀꯥꯒꯤ ꯃꯈꯣꯜ ꯇꯥꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯁꯛ ꯇꯥꯛꯅꯔꯒ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯕ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗꯤ ꯇꯤꯟꯅꯕꯒꯨꯝ ꯇꯧꯔꯤ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅꯕꯒꯨꯝ ꯇꯧꯔꯤ ꯂꯦꯂꯥ ꯑꯃꯗꯤ ꯂꯨꯏꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯃ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯂꯨꯏꯁ ꯑꯃꯗꯤ ꯂꯦꯂꯥ ꯕꯦꯟꯆ ꯑꯃꯗ ꯄꯨꯟꯅ ꯇꯨꯝꯂꯤꯉꯩꯗ ꯂꯨꯏꯁꯀꯤ ꯕꯦꯟꯗ ꯌꯥꯎꯃꯤꯟꯅꯕ ꯃꯦꯊ꯭ꯌꯨ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯑꯃ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯈꯤ ꯂꯦꯂꯥ ꯑꯃꯗꯤ ꯂꯨꯏꯁ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯌꯥꯝ ꯅꯣꯛꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯂꯦꯂꯥꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯍꯥꯊꯨ ꯍꯧꯒꯠꯈꯤ ꯃꯇꯧ ꯑꯁꯤꯗ ꯂꯨꯏꯁꯅꯁꯨ ꯂꯦꯂꯥꯕꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯍꯥꯏꯅ
ꯑꯗꯨꯕꯨ ꯂꯦꯂꯥꯅꯗꯤ ꯌꯥꯔꯝꯗꯦ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯕꯕꯥꯅ ꯉꯥꯏ ꯂꯩꯔꯝꯃꯅꯤ ꯑꯩ ꯏꯇꯣꯝꯗ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯂꯦꯂꯥꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯨꯏꯁꯅ ꯂꯦꯂꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯤ ꯉꯔꯥꯡ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯔꯃꯣꯅꯤꯀꯥ ꯈꯣꯡꯕ ꯅꯨꯄꯥ ꯑꯃ ꯎꯈꯤꯕ ꯃꯐꯝ ꯄꯥꯔꯛ ꯑꯗꯨꯗ ꯄꯨꯡ 10ꯗ ꯊꯦꯡꯅꯁꯤ ꯂꯦꯂꯥ ꯃꯆꯤꯟꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯂꯨꯏꯁꯇ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯆꯠꯈꯤ ꯂꯨꯏꯁꯁꯨ ꯂꯦꯂꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯂꯩꯍꯧꯔꯤ ꯑꯁꯣꯝꯗꯅ ꯂꯦꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯖꯤꯅ ꯂꯦꯂꯥꯕꯨ ꯃꯄꯥꯅ ꯆꯩꯕꯤꯔꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯕꯕꯥꯗ ꯄꯥꯎ ꯄꯤꯕ ꯇꯜꯂꯕꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃꯇꯪ ꯄꯤꯔꯝꯂꯕꯗꯤ ꯅꯪꯒꯤ ꯕꯕꯥꯅ ꯆꯩꯕꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎ ꯑꯃꯠꯇ ꯄꯤꯍꯧꯗ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯍꯦꯛ ꯎꯕꯒ ꯆꯩꯔꯅꯤ ꯑꯗꯨꯕꯨ ꯂꯦꯂꯥꯗꯤ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯄꯥꯅ ꯆꯩꯅꯤ ꯆꯩꯔꯣꯏ ꯀꯩꯁꯨ ꯈꯟꯈꯤꯗ꯭ꯔꯦ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯤ ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯑꯍꯤꯡ ꯑꯃ ꯑꯣꯏꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯨꯏꯁ ꯂꯦꯂꯥ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯄꯥꯔꯛ ꯑꯗꯨꯗ ꯂꯦꯂꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯉꯩꯗ ꯃꯃꯥꯟꯅꯕꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯦꯂꯥ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯍꯦꯟꯗꯣꯔꯛꯂꯕ ꯑꯗꯨ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯂꯥꯗꯤ ꯂꯥꯛꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯏꯁꯀꯤ ꯕꯦꯟꯗ ꯌꯥꯎꯃꯤꯟꯅꯕ ꯃꯦꯊ꯭ꯌꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯍꯦꯟꯖꯜꯂꯛꯂꯕꯅꯤꯅ ꯂꯦꯂꯥꯁꯨ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯈꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯃꯤꯁ ꯇꯧꯔꯅꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯂꯨꯏꯁꯅꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯊꯑꯣꯏꯅꯕꯨ ꯇꯥꯁꯤꯜꯂꯨꯗꯦ ꯂꯨꯏꯁꯇꯤ ꯂꯦꯂꯥ ꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯍꯨꯟꯗꯣꯛꯑꯝꯃꯒ ꯂꯦꯂꯥ ꯑꯃꯗꯤ ꯂꯤꯖꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨ ꯇꯝꯅ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯆꯤꯜꯂꯕ ꯇ꯭ꯔꯥꯐꯤꯛ ꯃꯌꯥꯝ ꯃꯔꯛ ꯐꯥꯎꯗꯨꯅ ꯆꯠꯂꯛꯂꯤ ꯑꯁꯣꯝꯗꯅ ꯂꯦꯂꯥꯁꯨ ꯃꯄꯥꯒ ꯈꯠꯅꯔꯝꯃꯒ ꯂꯨꯏꯁ ꯎꯅꯕ ꯆꯠꯅꯅꯕ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯂꯦꯂꯥꯒꯤ ꯃꯄꯥ ꯊꯣꯃꯥꯁꯅꯗꯤ ꯂꯦꯂꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯤ ꯂꯦꯂꯥ ꯃꯄꯥꯅ ꯐꯅ ꯊꯤꯡꯂꯕꯁꯨ ꯃꯄꯥꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯂꯨꯏꯁꯀ ꯎꯅꯕ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤ ꯂꯨꯏꯁꯀꯤ ꯃꯅꯥꯛꯇ ꯅꯝꯗꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯊꯣꯃꯥꯁꯁꯨ ꯍꯟꯗꯦ ꯃꯆꯥꯅꯨꯄꯤ ꯈꯨꯗꯥꯡ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯨꯏꯁꯁꯨ ꯂꯦꯂꯥꯒꯤ ꯍꯣꯇꯦꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯄꯥꯛꯂꯕ ꯒꯥꯔꯤꯇꯅ ꯄꯤꯛ ꯊꯜꯂꯕ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯦꯂꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯊꯥꯅꯔꯤꯕ ꯑꯗꯨ ꯂꯨꯏꯁꯅꯁꯨ ꯎꯔꯝꯃꯤ ꯂꯨꯏꯁ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯂꯦꯂꯥ ꯇꯥꯅꯅꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯦꯂꯥꯕꯨ ꯀꯧꯔꯛꯂꯤ ꯍꯟꯅ ꯆꯣꯡꯈꯠꯇꯨꯅ ꯃꯈꯨꯠ ꯍꯥꯏꯔꯤ ꯂꯦꯂꯥꯅ ꯃꯥꯕꯨ ꯎꯅꯅꯕ ꯑꯗꯨꯕꯨ ꯅꯤꯜ ꯈꯣꯡꯂꯕ ꯒꯥꯔꯤꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯦꯂꯥꯅꯗꯤ ꯂꯨꯏꯁꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯣ ꯃꯍꯥꯛꯅꯗꯤ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯦꯂꯥꯗꯤ ꯃꯄꯥꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥꯒꯤ ꯋꯥ ꯍꯤꯛꯇꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯊꯣꯃꯥꯁꯅ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯕꯨ ꯒꯥꯔꯤꯗ ꯇꯣꯡꯍꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯔꯒ ꯆꯠꯈꯤ ꯂꯦꯂꯥ ꯎꯅꯒꯅꯤ ꯈꯟꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯈꯤꯕ ꯂꯨꯏꯁ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯊꯣꯃꯥꯁꯅ ꯃꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯌꯦꯡꯍꯧꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯦꯊ꯭ꯌꯨꯁꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯂꯨꯏꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯂꯨꯏꯁꯀꯤ ꯁꯨꯛꯊꯔꯝꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗꯅ ꯃꯦꯊ꯭ꯌꯨꯅ ꯍꯥꯏꯔꯛꯏ ꯂꯦꯂꯥꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯨꯝꯕꯅꯤ ꯃꯥꯒꯤꯗꯤ ꯃꯥꯒ ꯆꯥꯟꯅꯒꯗꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯅꯪꯗꯤ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯂꯨꯏꯁꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯂꯥꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯖꯔꯤ ꯂꯦꯂꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯇꯧꯍꯧꯒꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯏꯁ ꯃꯈꯥ ꯇꯥꯅ ꯏꯁꯩ ꯁꯛꯆꯔꯕꯁꯨ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯛꯆꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯨꯏꯁ ꯑꯍꯥꯡꯕ ꯃꯇꯝꯗꯅ ꯂꯦꯂꯥ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯄꯥꯔꯛ ꯑꯗꯨꯗ ꯉꯁꯤꯁꯨ ꯃꯇꯣꯝꯗ ꯂꯦꯞꯇꯨꯅ ꯂꯦꯂꯥ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯂꯦꯂꯥꯗꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯆꯤꯀꯥꯒꯣꯗ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯦꯂꯥꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯂꯨꯏꯁꯀ ꯊꯦꯡꯅꯈꯤꯗꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯗꯕ ꯐꯤꯚꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯂꯥꯁꯨ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯁꯦꯂꯣ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯈꯤꯗ꯭ꯔꯦ ꯂꯦꯂꯥꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯏꯁꯀꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯄꯥꯔꯛ ꯑꯗꯨꯗ ꯂꯦꯂꯥ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯂꯨꯏꯁ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯦꯂꯥ ꯊꯥ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯁꯥ ꯆꯥꯎꯈꯠꯂꯦ ꯂꯨꯏꯁꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛꯇꯪꯗ ꯑꯣꯏꯔꯕꯗꯤ ꯂꯦꯂꯥꯕꯨ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯄꯥꯔꯛ ꯑꯗꯨꯗ ꯃꯥꯁꯨ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯂꯦꯂꯥ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯄꯥꯔꯛ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯕꯁꯨ ꯄꯥꯔꯛ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯗꯤ ꯑꯃꯅ ꯑꯃꯕꯨ ꯊꯦꯡꯅꯈꯤꯗꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯨꯏꯁ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯑꯋꯥꯕ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯗꯅ ꯂꯨꯏꯁ ꯃꯈꯥ ꯇꯥꯅ ꯏꯁꯩ ꯁꯛꯄ ꯉꯝꯂꯔꯣꯏ ꯃꯈꯣꯏꯒꯤ ꯕꯦꯟ ꯑꯗꯨꯗꯒꯤ ꯇꯣꯛꯂꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯕꯦꯟ ꯌꯥꯎꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ ꯂꯨꯏꯁꯇ ꯍꯟꯅ ꯊꯦꯝꯂꯤ ꯃꯍꯥꯛꯅ ꯇꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯕꯦꯟ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯏꯔꯒꯅꯤ ꯇꯣꯛꯈꯤꯒꯅꯨ ꯍꯥꯏꯅ ꯋꯥꯈꯜ ꯃꯥꯟꯅꯔꯛꯇꯕꯗꯒꯤ ꯂꯨꯏꯁ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯧꯔꯛꯈꯤ ꯃꯆꯤꯟꯅ ꯊꯣꯛꯅ ꯐꯥꯎꯕ ꯈꯟꯅꯕ ꯍꯧꯅꯔꯛꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯨꯏꯁꯇꯤ ꯃꯥꯅ ꯂꯧꯈ꯭ꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨꯗꯒꯤ ꯍꯣꯡꯈꯤꯗ꯭ꯔꯦ ꯕꯦꯟ ꯑꯗꯨꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯂꯨꯏꯁ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯕꯦꯟ ꯑꯗꯨꯁꯨ ꯀꯥꯏꯈ꯭ꯔꯦ ꯂꯨꯏꯁ ꯑꯃꯗꯤ ꯑꯇꯩ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯁꯦꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗ ꯍꯟꯅꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯦꯂꯥꯒꯤ ꯃꯄꯥ ꯊꯣꯃꯥꯁꯇꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯃꯆꯥꯅꯨꯄꯤ ꯂꯦꯂꯥꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯍꯣꯇꯦꯜ ꯃꯆꯥ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯊꯣꯃꯥꯁꯅꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯂꯣ ꯈꯣꯡꯕ ꯍꯧꯔꯣ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯦꯔꯤꯌꯔ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣ ꯍꯥꯏꯔꯤ
ꯃꯁꯤꯗ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯂꯨꯏꯁꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯑꯃꯒ ꯆꯠꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯨꯏꯁꯅ ꯃꯥꯕꯨ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯔꯝꯕ ꯑꯣꯏꯔꯕꯗꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯝꯒꯅꯤ ꯍꯥꯏꯔꯤ ꯑꯁꯣꯝꯗꯁꯨ ꯃꯗꯨ ꯃꯉꯥꯏ ꯂꯨꯏꯁꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯦꯂꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯦꯂꯥ ꯑꯃꯗꯤ ꯂꯨꯏꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯇ ꯅꯤꯡꯁꯤꯡꯂꯤ ꯑꯃꯅ ꯑꯃꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯗ꯭ꯔꯤ ꯑꯁꯣꯝꯗꯅ ꯂꯦꯂꯥꯗꯤ ꯃꯄꯥꯅ ꯂꯨꯏꯁꯀꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯄꯥꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯦꯂꯥ ꯃꯥꯅ ꯍꯣꯇꯦꯜꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯀꯥꯔ ꯑꯃꯅ ꯂꯦꯂꯥꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯦꯂꯥ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯛꯈꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯀꯌꯥꯅ ꯂꯦꯂꯥ ꯃꯃꯥ ꯃꯆꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯦꯂꯥꯁꯨ ꯆꯩꯅꯥꯈꯣꯜ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯕꯗꯒꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯅ ꯗꯣꯛꯇꯔ ꯃꯁꯦꯜ ꯑꯉꯥꯡꯒꯤ ꯃꯤꯍꯨꯜ ꯌꯥꯝꯅ ꯇꯞꯄꯦ ꯑꯉꯥꯡꯒꯤ ꯃꯤꯍꯨꯜꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯇꯞꯊꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯅꯈꯤꯕꯗꯨ ꯇꯥꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯦꯂꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯦꯂꯥꯅ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯐꯃꯨꯡ ꯃꯇꯥꯏꯗ ꯃꯄꯥꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯂꯦꯂꯥꯁꯨ ꯌꯥꯝꯅ ꯆꯤꯡꯅꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯊꯤꯔꯛꯂꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯅ ꯃꯄꯥ ꯑꯣꯏꯔꯤꯕ ꯊꯣꯃꯥꯁꯇꯤ ꯑꯋꯥꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯗ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯦꯂꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯃꯥꯒꯤ ꯃꯊꯃꯣꯏꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯟꯖꯔꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯦꯂꯥ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯥ ꯃꯇꯣꯝꯗꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯔꯁꯔꯤ ꯍꯥꯏꯕꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯝꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯇꯨꯝꯕ ꯊꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯗꯨꯗ ꯊꯝꯂꯤꯕ ꯁꯥꯟꯅꯄꯣꯠ ꯑꯃꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯗꯨꯒꯤ ꯇꯥꯟꯊꯥꯗ ꯀꯥ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯨꯞꯅꯒꯤ ꯑꯉꯥꯡ ꯑꯃꯈꯛꯇꯪꯗꯤ ꯏꯁꯩꯒꯤ ꯇꯥꯟꯊꯥ ꯆꯥꯅꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯁꯥꯟꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯂꯦꯂꯥꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 13ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯅꯤ ꯁꯤꯟ ꯑꯁꯤꯗ ꯅ꯭ꯌꯨ ꯌꯣꯔꯛꯇꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃ ꯎꯠꯂꯛꯂꯤ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯁꯤꯗ ꯑꯦꯚꯟꯁ ꯀꯧꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯦꯚꯟ ꯆꯥꯎꯔꯥꯛꯅ ꯆꯍꯤ 13 ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯑꯦꯚꯟ ꯍꯣꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒ ꯃꯥꯟꯅꯗꯦ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯥꯡꯒꯟꯕ ꯑꯉꯥꯡꯅꯤ ꯑꯦꯚꯟ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯇ ꯂꯩ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯎꯆꯦꯛꯅ ꯂꯥꯞꯅ ꯅꯨꯡꯁꯤꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯥꯄꯤꯅ ꯂꯦꯡꯕꯗ ꯄꯨꯊꯣꯔꯛꯄ ꯃꯈꯣꯜ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯦꯚꯟꯁꯇꯤ ꯃꯥ ꯃꯇꯣꯝꯗꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯑꯃꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯑꯦꯚꯟꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗꯗꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯑꯦꯚꯟꯁꯀꯤ ꯊꯃꯣꯏꯗꯁꯨ ꯃꯥꯅ ꯇꯥꯔꯤꯕ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯃ꯭ꯌꯨꯖꯤꯛꯀꯤ ꯐꯖꯔꯕ ꯁꯨꯔ ꯀꯌꯥ ꯑꯁꯤꯒ ꯃꯥꯒ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃ ꯂꯩꯕꯗꯧꯅ ꯐꯥꯎꯖꯔꯤ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯑꯦꯚꯟꯁꯀꯤ ꯊꯃꯣꯏꯗꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯖꯅꯤꯡꯕ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕ ꯐꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯑꯦꯚꯟꯁꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀꯌꯥ ꯑꯁꯤ ꯈꯣꯡꯕ ꯍꯩꯗꯨꯅ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯅꯨꯡꯁꯤꯕ ꯁꯨꯔ ꯁꯦꯝꯖꯗꯨꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯈꯣꯡꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯇꯥꯕꯤꯒꯅꯤ ꯈꯜꯂꯤ ꯃꯥꯅ ꯁꯦꯝꯂꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯛ ꯈꯪꯂꯛꯀꯅꯤ ꯃꯆꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯦꯚꯟꯁꯀꯤ ꯑꯇꯩ ꯑꯉꯥꯡꯒ ꯃꯥꯟꯅꯗꯕ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯍꯣꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯚꯟꯁꯇꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯆꯍꯤ ꯌꯥꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯑꯦꯚꯟꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯦꯚꯟꯁꯄꯨ ꯂꯛꯅꯕꯤꯔꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯑꯦꯚꯟꯁꯅ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯈꯨꯠꯊꯥꯡꯗ ꯃꯃꯥ ꯃꯄꯥꯕꯨ ꯊꯤꯒꯅꯤ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯊꯨꯒꯥꯏꯈꯤ ꯑꯆꯧꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯑꯦꯚꯟꯁꯇ ꯍꯥꯏꯔꯤ ꯅꯪꯒꯤꯗꯤ ꯅꯃꯥ ꯅꯄꯥꯅ ꯅꯪꯕु ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯅꯤ ꯅꯪꯕु ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯛꯂꯔꯣꯏ ꯃꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯕꯤꯗꯕ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯑꯦꯚꯟꯁꯇ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯖꯔꯕꯁꯨ ꯑꯦꯚꯟꯁꯀꯤ ꯊꯃꯣꯏꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯊꯥꯖꯕ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯡꯗ꯭ꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯗ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯖꯦꯐ꯭ꯔꯤ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯦꯚꯟꯁꯨ ꯃꯥꯒꯤ ꯇꯔꯟ ꯉꯥꯏꯗꯨꯅ ꯃꯄꯥꯟꯗ ꯐꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯚꯟꯁꯨ ꯃꯥꯒꯤ ꯇꯔꯟ ꯌꯧꯔꯛꯄꯗꯒꯤ ꯖꯦꯐ꯭ꯔꯤꯒ ꯎꯅꯕ ꯆꯪꯂꯛꯈꯤ ꯖꯦꯐ꯭ꯔꯤꯅ ꯑꯦꯚꯟꯁꯀꯤ ꯂꯩꯔꯤꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯐꯥꯛꯀꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯖꯦꯐ꯭ꯔꯤꯗꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯌꯦꯡꯅ ꯃꯆꯤꯟꯗ ꯍꯨꯏ ꯈꯣꯡꯂꯤ ꯑꯦꯚꯟꯁꯀꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯐ꯭ꯔꯤꯅ ꯑꯦꯚꯟꯁꯇ ꯍꯪꯂꯛꯏ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯛꯂꯦ ꯑꯦꯚꯟꯅ ꯈꯨꯝꯂꯛꯏ ꯆꯍꯤ 11ꯒ ꯅꯨꯃꯤꯠ 16ꯅꯤ ꯁꯨꯔꯛꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯚꯟꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯅꯆꯤꯟꯗ ꯍꯨꯏꯆꯦꯟ ꯈꯣꯡꯂꯤꯗꯣ ꯀꯃꯥꯏ ꯈꯣꯡꯉꯤꯅꯣ ꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯦꯐ꯭ꯔꯤꯅ ꯑꯃꯨꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯦꯚꯟꯁꯇ ꯀꯝꯗꯧꯅ ꯍꯨꯏꯆꯦꯟ ꯈꯣꯡꯒꯅꯤ ꯑꯃꯨꯛ ꯇꯥꯛꯄꯤꯔꯤ ꯑꯦꯚꯟꯁꯁꯨ ꯍꯩꯕ ꯍꯩꯇꯕ ꯖꯦꯐ꯭ꯔꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯍꯨꯏ ꯈꯣꯡꯅꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯖꯦꯐ꯭ꯔꯤꯅ ꯑꯦꯚꯟꯁꯇ ꯍꯪꯂꯛꯏ ꯑꯇꯣꯞꯄ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥ ꯑꯃꯅ ꯅꯪꯕꯨ ꯑꯦꯗꯣꯞ ꯇꯧꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ
Evans masada jingnaba amata yauduna khumlai aigidi ima ipa lejai aigi imung manung lejai Jeffrey na muhai hoi nangidi namana pa lei adubu haujiki oinadi makhoi ga nanga punna leminaba sunate makhoi ga nanga pau phaunaba sunate makhoi kada de lei haibasu nangna khangba nate Evans mamit mapi irachena Jeffrey da hairi mafam maji thado maga atopa mafam mada ai chatpa pamde Jeffrey na su Evans na chatning du kari maram gi no khanglabagum yamna nungshina Evans da hairi home da leriba angang khudi monadi kari gumba makhoi na leriba home du thado tuna chatkiba tarabadi makhoi ga asengba mama mapana makhoi ba amu khana home du thiba lakpa matamda makhoi ga thengnaroi amu khana unaroi kibagi damakta makhoi na leriba home du thado ningdaba fauri thadokpa pamnade Evans Jeffrey na mangon da hairiba asimani mana su magi mathamoi de kijariba wahai sing ase taraba matamdadi Evans mamit tei mapi chenthana kappa horaki magi matawachida Jeffrey na Evans pu nuksina thembiraduna hairi karigumba nangi asengba ima babana nangbu amu hana thiraklabadi matamajuda nangbu nangi ima babagi makhutta aina soidana maki sinagani Officer Jeffrey su Evans ki matawaduda home da leriba ate engang singa manadaba mong amada Evans pu nungsiba ama phawbugum tawri maramaduna Jeffrey na magi visiting card magi maming matha amadi contact number yawa card ama Evans ta piraduna hairi nangna na thoi nungai taba matam aiga wari sanengba matamda phone number asita call torau mathangi sindana Evan maga phamung punba angang aduga wari sanari angang aduna di mathoi nungai tana hairi karigumba ekhoi ima ipana ekhoi che loba laktrabadi kamdoba Evan na khumlai makhoi na ekhoi bu loba laktrabasu ekhoi bu thibi raktrabasu ekhoi nu ena chalaga makhoi bu phangnana ba thiraga loire Evan di matam pumbada magi mama mapana mabu ngairi heduna magi mathamoi da khanjari nongmadi Evan home da leriba miyu khudimak tumna khraba matungda kanasu khangandana home adudagi mapan thoraki angang ojariba magi thamoidadi magi mama mapana mabu soidana maki thiramgani haiba wakhal amaga lunana mama mapabu thiba thorakli Masih matungdana Evan amu khana home aduda yenglamdana magi asengba mama mapa thinanabagidamukta sahar tamna chatkre Mathangi sindana Evan khungangdagi sahar tamna pochai purakpa truck amoi manungdagi thoraki Evan na leramliba mafam ase New York tani tanja asida Evan na kumtharakliba truck adugi driver na Child Protective Service ki officer Freddy da call taraduna hairi ngarang ahing lambi da angang ama matomna chatlamba thengnabadagi ai truck ta haptuna pubirakpani angang ado mama mapa thiba lakpani so hairi angang aduna nangi number pirakpadagi nangonda call taraklibani Masih matungdana driver aduna makhoi anina leiriba mafam ado Freddy da hairaba matungda angang asi launa nabagidamukta khara thuna lao hairi phone thamkraba matungdana amuk truck driver na Evan da hairi nangna kau hairiba officer Freddy do aina di pau pi khrabani mahaksu athuba matamda mafam asida laklani adubu karigumba officer Freddy pung amagi manungda mafam asida laktaba tarabadi mangonda amuk hana call taw haiduna Freddy gi visiting card adu Evan da pirami Evan gi matawdu urubadana driver adunadi Evan bu sahar gi chillaba miyamara aduda matomda hundu amaga chatpa ngamdri adubu magi di mathau chattaba yadabanina Evan da magi frikhaw yaujariba paisa khara lothokhtuna Evan da piri aduga Evan da mafam asida lengdebi leiro officer Freddy na nangbu lawba sodana laagani haramaga driver adudu chatkre Mathangi sindana sahar gi nil khongba train lakpagi makhol traffic police ki huichel amadi akoi bada tariba nin khongba makhon singado Evan gi mana kongdidi tongan ba instrument singdagi khonglakpa isai gi tantha oina tari Evan su ngahaktangdi mana tariba isai tantha dugi matung ina chillaba miyamara aduda koichat chatli Evan isai gi tantha da tawduna lakpana matam amada Lois amadi Lela makhoi anina unasi hana kiba mafam adu yoshalaki mafam adu da Evan di magi manakongda tariba isai gi tantha sing adu tawduna leiri tanja asida akanba nuksida ma khumlapudagi mana pairiba Freddy gi visiting card adu su nuksina khumdoktuna pukhi laibak thibadi nuksitna khumdoktuna pukhiba visiting card adu sorok makha da cheliba drain amada tasinki visiting card aduga lunana Freddy gi phone number su mangkhrabadina Evan gi di chawraba sahar aduda magi mateng pangbigadaba maga khangnaba mi amata laikidre Masih matungdana Evan sahar gi nil khongba achinba miyam marak aduda kangaungna na koichat chatli Mathangi sindana Evan matam amada Lela amadi Louis makhoi ani na ihan hana thengnaba nimit aduda topi upanupa amana harmonica khongkhiba mafam adu amuk yoshilaki mafam aduda Evan gi chahi haphet manaba magi lenga oigedaba nupa macha amasu guitar khongga isai saklerami isai saklamliba angang adu maming Arthur kawi Evan Arthur gi manakta changchinduna Arthur gi isai aduda paisa khara thari Masih matungdana Arthur na mangonda paisa thabirakpagidamakta Evan gini haduna guitar khongduna isai ama yamna nungsina saklakli adu Evan di Arthur gi isai aduda ka hena thawoina tarude Evan di Arthur na khongliba guitar aduda mamit kuptaba makhai yengli Evan Arthur gi manakta tamna changsilaktuna Arthur na kamdona guitar khonglibano haibado munna yengli Masih matungdana Evan khangningbana heman khiduna Arthur na khongliba guitar aduda makhuna haifet thengge tawrui Masih uruba matamda Arthur na di Evan da yamna shauna hairi aigi guitar se mi kanamtana sokpa yade aduna solakanu khara handuoga lepu
ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯥꯔꯊꯔꯁꯨ ꯃꯥꯒꯤ ꯃꯄꯥ ꯃꯆꯩ ꯂꯣꯏꯁꯤꯜꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯣꯐꯤꯁꯔ ꯖꯦꯐ꯭ꯔꯤꯁꯨ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯑꯦꯚꯟꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯃꯉꯣꯟꯗ ꯌꯥꯎꯕ ꯑꯦꯚꯟꯒꯤ ꯐꯣꯇꯣ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅꯗꯤ ꯎꯏ ꯍꯥꯏꯔꯛꯈꯤꯗꯦ ꯑꯁꯣꯝꯗꯅ ꯑꯦꯚꯟꯗꯤ ꯑꯥꯔꯊꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯥꯔꯊꯔꯅꯗꯤ ꯑꯦꯚꯟ ꯎꯕ ꯃꯇꯝꯗ ꯀꯩꯗꯧꯕꯒꯤ ꯑꯩ ꯇꯨꯡ ꯏꯟꯅꯔꯛꯂꯤꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯑꯦꯚꯟꯅ ꯈꯨꯝꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯥꯔꯊꯔꯅ ꯍꯪꯂꯛꯏ ꯅꯪꯉꯣꯟꯗꯗꯤ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯔꯤ ꯑꯦꯚꯟꯅ ꯇ꯭ꯔꯛ ꯗ꯭राꯏꯚꯔꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯑꯥꯔꯊꯔꯗ ꯌꯦꯡꯍꯜꯂꯝꯃꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗꯅ ꯑꯥꯔꯊꯔꯅ ꯑꯦꯚꯟꯗ ꯍꯥꯏꯔꯤ ꯄꯤꯖꯥ ꯑꯃ ꯍꯥꯟꯅ ꯂꯩꯔꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤ ꯃꯈꯥ ꯁꯥꯟꯅꯁꯤ ꯑꯁꯣꯝꯗꯅ ꯐ꯭ꯔꯦꯗꯤꯗꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯑꯗꯨ ꯐꯥꯎꯕ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗꯕꯤ ꯑꯦꯚꯟꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯦꯚꯟꯕꯨ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯃꯝꯁꯤꯜꯂꯛꯄꯅꯦ ꯀꯩꯅꯦ ꯑꯦꯚꯟ ꯂꯥꯛꯂꯔꯣꯏ ꯈꯜꯂꯗꯨꯅ ꯑꯣꯐꯤꯁꯔ ꯐ꯭ꯔꯦꯗꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯃꯇꯝ ꯑꯃꯗ ꯏꯁꯩ ꯁꯛꯄ ꯑꯣꯏꯈꯤꯕ ꯂꯨꯏꯁ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯑꯆꯧꯕꯗ ꯊꯕꯛ ꯇꯧꯕ ꯀꯣꯠ ꯁꯨꯠ ꯇꯥꯏ ꯂꯤꯠꯄ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯦ ꯂꯨꯏꯁ ꯃꯥꯒꯤ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯛꯁꯤ ꯑꯃꯗ ꯇꯣꯡꯈꯠꯂꯝꯃꯤ ꯂꯨꯏꯁ ꯇꯦꯛꯁꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯂꯝꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯦꯛꯁꯤ ꯊꯧꯔꯝꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒ ꯕꯦꯟ ꯑꯃꯠꯇꯗ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯈꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯅꯤꯛ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯅꯤꯛꯅ ꯂꯨꯏꯁꯇ ꯍꯪꯂꯛꯏ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯤꯇꯔ ꯄꯥꯏꯗ꯭ꯔꯤꯕ꯭ꯔꯥ ꯂꯨꯏꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯇꯝ ꯑꯗꯨꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒ ꯄꯨꯜꯂꯝꯕ ꯕꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯪꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯥ ꯅꯤꯛꯅ ꯑꯃꯨꯛ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ ꯑꯇꯩ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛ ꯃꯔꯛꯇ ꯄꯨꯜꯂꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯀꯟꯁꯔꯠ ꯃꯆꯥꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯆꯠꯂꯝꯕ ꯅ꯭ꯌꯨ ꯌꯣꯔꯛꯀꯨꯝꯕ ꯑꯆꯧꯕ ꯁ꯭ꯇꯦꯖ ꯑꯆꯧꯕ ꯀꯟꯁꯔꯠꯇꯗꯤ ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯈꯤꯗ꯭ꯔꯦ ꯂꯨꯏꯁꯀꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯛꯅ ꯂꯨꯏꯁꯇ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯁꯤꯜꯂꯤ ꯑꯇꯩ ꯕꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤ ꯅꯪꯁꯨ ꯁꯣꯏꯗꯕꯤꯗ ꯂꯥꯛꯎ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯦꯂꯥ ꯆꯍꯤ 12-12 ꯑꯃꯨꯛ ꯁꯨꯔꯛꯂꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯄꯥꯔꯛꯇ ꯆꯠꯃꯤꯟꯅꯔꯝꯃꯤ ꯂꯦꯂꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯃ꯭ꯌꯨꯖꯤꯛꯀ ꯃꯔꯤ ꯂꯩꯅꯕ ꯄꯔꯥ ꯈꯔ ꯍꯪꯂꯤ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯃꯥꯅ ꯈꯪꯖꯕꯁꯤꯡ ꯑꯗꯨ ꯄꯥꯎꯈꯨꯝ ꯂꯣꯏꯅꯃꯛ ꯄꯤꯔꯤ ꯑꯗꯨꯒ ꯈꯪꯂꯛꯇꯕ ꯃꯇꯝꯗꯅ ꯂꯦꯂꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯑꯉꯥꯡ ꯑꯗꯨꯗ ꯇꯥꯛꯄꯤꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯉꯥꯡ ꯑꯗꯨꯅ ꯂꯦꯂꯥꯗ ꯍꯪꯂꯛꯏ ꯃꯤꯁ ꯂꯦꯂꯥ ꯃꯤꯁꯅ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯣ ꯂꯦꯂꯥꯅꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤ ꯃꯔꯨꯞ ꯑꯣꯏꯁꯤ ꯌꯥꯔꯕꯗꯤ ꯅꯪꯒꯤ ꯁꯦꯂꯣꯒꯤ ꯑꯣꯖꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯒꯅꯤ ꯂꯦꯂꯥꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯦꯂꯣ ꯄ꯭ꯂꯦꯌꯔ ꯑꯣꯏꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗ ꯁꯦꯂꯣ ꯈꯣꯡꯕ ꯇꯥꯛꯄꯤ ꯇꯝꯕꯤ ꯇꯧꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯁꯨ ꯑꯉꯥꯡ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯖꯔꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯔꯒꯅ ꯂꯦꯂꯥ ꯉꯁꯤꯗꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯦꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯖꯤ ꯂꯦꯂꯥꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯅ ꯂꯦꯂꯥꯗ ꯍꯥꯏꯔꯛꯏ ꯂꯦꯂꯥ ꯅꯪꯁꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯩꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯖꯇ ꯑꯃꯨꯛ ꯍꯟꯅ ꯀꯥꯗꯨꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯍꯧꯔꯁꯤ ꯅ꯭ꯌꯨ ꯌꯣꯔꯛꯇꯒꯤ ꯅꯪꯒꯤ ꯑꯈꯟꯅꯕ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃ ꯂꯥꯛꯂꯦ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯍꯜꯂꯛꯅꯕ ꯍꯥꯏꯅꯔꯛꯂꯤ ꯂꯦꯂꯥ ꯍꯧꯈ꯭ꯔꯕ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯖꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯊꯃꯣꯏ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯂꯤꯖꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯦꯖ ꯀꯥꯔꯔꯣꯏ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯠꯇ ꯄꯤꯔꯔꯣꯏ ꯂꯤꯖꯤꯁꯨ ꯂꯦꯂꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯍꯪꯂꯛꯏ ꯂꯦꯂꯥ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯀꯗꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯄꯁꯨ ꯈꯔ ꯇꯝꯃꯣ ꯑꯗꯨꯕꯨ ꯂꯦꯂꯥꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤ ꯂꯤꯖꯤꯅ ꯂꯦꯂꯥꯕꯨ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪ ꯑꯃꯨꯛꯇꯪꯒ ꯈꯟꯊꯈꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯑꯣ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯃꯇꯝꯗꯅ ꯂꯤꯖꯤꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯁꯦꯂꯣ ꯈꯣꯡꯗꯨꯅ ꯁꯦꯂꯣꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕꯁꯦ ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯤꯖꯤꯅ ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯇꯧꯔꯝꯂꯤ ꯂꯤꯖꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯂꯤꯖꯤꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯏꯟꯚꯥꯏꯇꯦꯁꯟ ꯑꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗꯅ ꯂꯦꯂꯥꯅ ꯁꯦꯒꯥꯏꯈꯤ ꯑꯁꯣꯝꯗꯅ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯑꯃꯣꯠꯄ ꯐꯠꯇ ꯍꯥꯎꯗꯤꯅ ꯏꯆꯥꯏ ꯆꯥꯏꯕ ꯃꯐꯝ ꯑꯃꯗ ꯑꯦꯚꯟ ꯑꯥꯔꯊꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯥꯔꯊꯔꯒꯤ ꯃꯈꯨꯠꯇꯅ ꯑꯦꯚꯟꯅ ꯂꯩꯕ ꯄꯤꯖꯥ ꯕꯣꯛꯁ ꯑꯃꯁꯨ ꯄꯥꯏꯔꯤ ꯂꯝꯕꯤ ꯆꯠꯅ ꯑꯥꯔꯊꯔꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕꯗꯒꯤ ꯁꯍꯔ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃ ꯃꯦꯛꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯄ ꯒꯤꯇꯔ ꯈꯣꯡꯕ ꯇꯝꯕꯤꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯃꯦꯛꯁꯅ ꯄꯤꯕꯤꯈꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯒꯤꯇꯔ ꯑꯁꯤꯁꯨ ꯃꯦꯛꯁꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯥꯔꯊꯔꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯐꯥꯎꯕ ꯏꯁꯩ ꯁꯛꯄ ꯃꯤ ꯑꯃ ꯑꯣꯏꯈꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯥꯔꯊꯔ ꯑꯃꯗꯤ ꯑꯦꯚꯟ ꯃꯜꯂꯕ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯊꯤꯌꯦꯇꯔ ꯑꯃꯗ ꯆꯪꯃꯤꯟꯅꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯡꯂꯥꯡ ꯂꯥꯡꯉꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯄꯥꯝꯖꯕ ꯏꯁꯩꯗ ꯊꯋꯥꯏ ꯊꯥꯖꯕ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯒꯤꯇꯔ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯔꯝꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯉꯥꯡ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯍꯪꯅꯔꯤ ꯅꯪꯗꯤ ꯉꯁꯤ ꯄꯩꯁꯥ ꯀꯌꯥ ꯇꯥꯜꯂꯛꯂꯕ
Tanja sida Arthurna mana purappa pizza box sidu mayam mamangda thadarami kuihaude mafam aduda lerimliba angangsing ado magi thokpa pizza manakta chensinaraki amadagi munaduna chanari Evandi mana amukta ukhidriba thawung asi ubda mamit mana kuptaba makai yamna ngakna yengli ngahak leraga angangsingna leriba mafam aduda makokta thupi upanu pama changlakliba nupa adu ngasaidagi Arthurna Max hariba nupa aduni Max harau na changlakhi adubu ka mayada leramliba pizza box adu uba matamda yamna shauna laurei masina kanana puraklibano maya maraktagi angang mon haidorei Arthurna purakpani masi matungdana Max na Arthur gi manakta changchinduna yamna shauna hanglai pizza sina kadaidagi puraklino aina adugumba thabukta tawbuno haivana tra Arthur na su yamna kijana khumlai pizza se aina huralakpa natte mana lerakpani aduna Evanda makhuthilai akibagi sakpam amagalona Max Evanda ayi nakta chango haina laurei Evan su yamna kijana masa tasinduna Max ki manakta tamna changlai Max na hanglai nangdi kanano mafam masida kadawa laklibano Evan na khumlai ai yiming Evan kawi mafam masida aisu isai tamba lakpani waye si tarbo matamduna Max ti pugli paiba makhai nukli aduga mu Evan gi makhut paiduna yenglaba matungda harai nangdi napunsida musical instrument amba taphabo sijanaktribu angangni mafam aduda leramliba musical instrument singadu ubadana Evan na yamna khangningna Max ta hanglai mafam ase isai tampam school na tabra Max na khumlai school di natte adubu mafam ase karbar tawpham mafam ni haduna magi tupi lakthoga magi tupi do matham makha onthoga mukhunna pairi aduga angang singda lao haduna kauri masi matungdana mafam aduda leramliba angang sing aduna mana ngasaidagi sorokta thoktuna isai saklaga talakpa paisa singado Max ki tupi mathakta loina ma hapsali aduga paisa yamna puraktaba angang singbuna Max na yamna thina chaibiri mama mapa lejadraba angang sing aduda makhoida isai tambiba makhoigi leifam chafam ama pibibagi damakta angang sing aduna surokta thoktuna sai chaaga talakliba paisa khudima Max na loina lobiribani paisa khomjanba loiraba matungdana Max magi tupi amukhona upsinduna magi harmonica da nungsiba surama khonglaga tumba changkhre mayam tumna khraba matungdana Evan na Arthur gi guitar string adu ahanba oina thinglui guitar dagi tholakliba tongan ba makhol sing adu tarba matamda Evan di haraubada loikre tongan ba mongda guitar khongduna makhal makha kayagi makhol puthokli Evan di music ta ngauring da ahing tumgani haba phabo kaukre Evan gi di mama puknung digi pithok charakpa habadu oibagi ra khangde ngasida ahanba oina guitar pajarabasu mana khongning mongda guitar khongduna mine hek tabada nungaigadaba tan thamada yamna harauna guitar khongli Mathangi ayuktana Evan na khonglakliba nungairaba tanthadu tarba matamda Max ti phamungdagi haugalaglaga Evan na leiriba mafam aduda laklami aduga Evan da karisu haiduna nomi tawduna yengli kuihaude mikup kharagi matungdana mafam aduda leiriba angang khudimaksu Evan gi manakta laktuna Evan gi music adu tari Max ti Evan na music ki maramda haithoi thoriba adu uba matamda mathamoi penjana haraujari aduga thangnaba mikup amaduna wakhal amasu lakpagumna tawri aduna Evan na marau leina yenglai asomdana Louis magi mamanaba Nick ki birthday yaunanabagi damakta Nick ki mayumda ihai haningdana mamanabagi damakta ni khanduna lakli aduga Louis na yum manung changlakpa matamdadi mafam aduda hanadagi hauna mi mayam ama tillaga lerame matam amada Louis na lelagi damakta ni haduna sakkiba isai adusu projector da yamna chauna kapthoga lerame isai adu tarba matamdadi Louis nawhonuna awaba amu helaki mafam aduda kuithana leithaba pamdabadagi mamai leiduna hankhige torami aduba tanja sida mahaka ben yauminanaba Matthew hariba nupa aduna Louis tananaba laurai napunsida awaba mayoknaba ngamdabadagi tung handuna chenbase nangi haunabini Matthew di Louis na maram oiraga makhoigi ben kaikhiba adugi damakta haujuk phawa malom thamnamle hanadagi mathwai nungaitaduna leiriba Louis Matthew na harakliba wahising se tarba matamdana amukke hena saurakhi maram aduna Louis su Matthew gi manakta chenchinduna hairi nathawna leirabadi nang hainingliba singdo aigi mangda phongna hayu aman amada makhoigi pendaba singdo jinda pawdana aduna khanabadagi hendoraktuna aman amada kin phawa thinaraki mathangi sendana Lela gi mapa hospitalize tawre haduna Lela da kolama lakhi Lela su mapana leiriba hospital aduda mapa unanaba lakhi Lela lakpo uba matamda hospital gi phamungde hipliba Thomas nadi yamna ningamdana hairi aigi anabagi paw taba matamda nangna aigi inakta lakani haibase aidi thajarudrabani Thomas na amusu yamna penjadana makha tarakli matam aduda aina nangi apamada thingkiba singado nangbu nungsibagi damakta thingkibani naha ojaribi nangna nangi machin tungkhalakliba music ki career semba horakpada ngairi matam aduda nangi music ki career adu mangdanabagi damakta nangonda yelakadaba khudima aina lakthokibani Haujekti Lela haukraba matamda thokhiba thodok adugi damakta mana magi hek mapada sauribadu pharabagum mapagi ningamdaba mataw mapabu themjiladuna hairi ngahaktang pothanaba tawro wayamna nganglanu warani adubu Thomas na diamuk mamittei mapi ira chentheraduna maralna mapo pharaba miyu amagum
ꯃꯆꯥꯅꯨꯄꯤ ꯂꯦꯂꯥꯗ ꯍꯥꯏꯉꯝꯗꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯦꯔꯤꯌꯔ ꯑꯗꯨ ꯃꯥꯡꯍꯟꯅꯤꯡꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯂꯦꯂꯥ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯌꯥꯝꯅ ꯆꯤꯡꯅꯅ ꯃꯥꯒꯤ ꯃꯄꯥꯗ ꯍꯪꯂꯛꯏ ꯑꯩꯒꯤ ꯏꯆꯥꯗ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯊꯣꯃꯥꯁ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯦꯔꯤꯌꯔꯗ ꯑꯌꯦꯠꯄ ꯑꯣꯏꯔꯒꯅꯤ ꯈꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯑꯦꯗꯣꯞꯁꯟꯒꯤꯗꯃꯛꯇ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗ꯭ꯔꯦ ꯑꯦꯗꯣꯞꯁꯟ ꯇꯧꯕꯗ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯅꯪ ꯁꯥꯗꯨꯅ ꯁꯥꯏꯟ ꯇꯧꯔꯒ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯁꯨ ꯑꯦꯗꯣꯞꯁꯟ ꯑꯦꯖꯦꯟꯁꯤꯗ ꯂꯣꯏꯅꯃꯛ ꯄꯤꯈ꯭ꯔꯕꯅꯤ ꯂꯦꯂꯥ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯦꯂꯥꯅ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯀꯔꯝꯕ ꯃꯐꯝꯗ ꯄꯤꯊꯣꯛꯈꯤꯕꯅꯣ ꯊꯣꯃꯥꯁꯅ ꯈꯨꯝꯂꯛꯏ ꯑꯉꯥꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯁꯥꯏꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯨꯗ꯭ꯔꯦ ꯀꯗꯥꯏꯗ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯦꯛꯁꯅ ꯑꯦꯚꯟꯗ ꯍꯥꯏꯔꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯐꯪꯅꯅꯕ ꯊꯤꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯏꯁꯩ ꯑꯗꯨꯒꯤ ꯁꯨꯔꯗ ꯇꯥꯟꯊꯥ ꯅꯥꯏꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯈꯣꯡꯉꯨ ꯍꯥꯟꯅ ꯑꯥꯔꯊꯔꯅ ꯏꯁꯩ ꯁꯛꯂꯝꯕ ꯃꯐꯝ ꯑꯗꯣ ꯑꯦꯚꯟꯒꯤ ꯒꯤꯇꯔ ꯈꯣꯡꯐꯝ ꯃꯐꯝ ꯑꯣꯏꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯦꯚꯟ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯇꯥꯟꯊꯥ ꯃꯇꯨꯡ ꯏꯟꯅ ꯐꯖꯕ ꯃ꯭ꯌꯨꯖꯤꯛ ꯀꯌꯥ ꯁꯦꯝꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯒꯤꯇꯔ ꯈꯣꯡꯂꯤ ꯑꯦꯚꯟꯅ ꯒꯤꯇꯔ ꯈꯣꯡꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯦꯂꯥ ꯑꯃꯗꯤ ꯂꯨꯏꯁ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯄꯥꯔꯛ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯀꯨꯏꯍꯧꯗꯦ ꯄꯥꯔꯛꯇ ꯂꯥꯛꯄ ꯌꯥꯟꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯑꯦꯚꯟꯒꯤ ꯃ꯭ꯌꯨꯖꯤꯛ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯚꯟꯒꯤ ꯃꯅꯥꯛꯇ ꯌꯣꯝꯁꯤꯟꯅꯔꯛꯈꯤ ꯑꯦꯚꯟꯒꯤ ꯐꯖꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯇꯥꯟꯊꯥ ꯑꯗꯨꯗ ꯄꯦꯜꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯍꯧꯅ ꯈꯨꯕꯥꯛ ꯈꯨꯅꯔꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯦꯚꯟꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯗ ꯊꯥꯔꯤ ꯏꯀꯨꯏ ꯀꯨꯏꯍꯧꯗꯅ ꯑꯦꯚꯟ ꯃꯦꯛꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯕ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯔꯒ ꯑꯥꯔꯊꯔꯒꯤ ꯊꯃꯣꯏꯗꯗꯤ ꯀꯜꯂꯛꯄ ꯐꯥꯎꯔꯤ ꯑꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯑꯦꯚꯟꯕꯨ ꯀꯜꯂꯛꯆꯅ ꯌꯦꯡꯂꯤ ꯃꯦꯛꯁꯅꯁꯨ ꯑꯦꯚꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ ꯅꯣꯡꯃꯗꯤ ꯑꯦꯚꯟ ꯑꯃꯗꯤ ꯃꯦꯛꯁ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯦꯛꯁꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯤꯡ ꯑꯦꯚꯟ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯅꯪ ꯑꯐꯥꯎꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯁ꯭ꯇꯦꯖꯇ ꯀꯧꯊꯣꯛꯄ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯑꯥꯒꯁꯠ ꯔꯁ ꯍꯥꯏꯅ ꯊꯣꯜꯂꯁꯤ ꯑꯦꯚꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯑꯩꯒꯤ ꯃꯤꯡ ꯑꯥꯒꯁꯠ ꯔꯁ ꯀꯧꯏ ꯍꯥꯏꯖꯔꯤ ꯑꯦꯚꯟꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯌꯥꯕ ꯃꯤꯑꯣꯏꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯛꯁꯅ ꯑꯣꯏꯔꯤ ꯃꯦꯛꯁꯅꯁꯨ ꯑꯦꯚꯟꯕꯨ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯩ ꯑꯁꯣꯝꯗꯅ ꯂꯣꯏꯁ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯒꯤꯇꯔꯒꯤ ꯀꯦꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯒꯤꯇꯔ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯃꯇꯝ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯕꯦꯟ ꯃꯦꯝꯕꯔꯁꯤꯡꯒꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯒꯤꯇꯔ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯈꯣꯡꯒꯦ ꯇꯧꯔꯨꯏ ꯑꯗꯨꯕꯨ ꯒꯤꯇꯔ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯍꯥꯛꯅ ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯅ ꯌꯥꯝꯅ ꯋꯥꯅ ꯂꯣꯠꯁꯤꯟꯈꯤꯕ ꯂꯦꯂꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ ꯂꯨꯏꯁ ꯂꯦꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯅ ꯌꯦꯡꯂꯤ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯕ ꯃꯇꯝꯗꯅ ꯂꯨꯏꯁ ꯉꯍꯥꯟꯈꯩ ꯐꯥꯎꯗꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯈꯤ ꯑꯁꯣꯝꯗꯅ ꯂꯦꯂꯥꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯖꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯖꯔꯤ ꯑꯩꯅꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯏꯆꯥ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯆꯍꯤ 11 ꯁꯨꯔꯝꯃꯅꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯃꯄꯥꯒꯨꯝꯅ ꯆꯤꯡꯂꯦꯝꯅ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯂꯤꯖꯤꯗ ꯄꯥꯎ ꯇꯝꯂꯤ ꯂꯦꯂꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯗꯨꯗ ꯂꯤꯖꯤꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯍꯥꯏꯔꯛꯏ ꯍꯔꯥꯎꯃꯟꯗꯅ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯅꯤꯃꯨꯟꯒꯤꯗꯃꯛꯇ ꯆꯠꯊꯣꯛꯂꯤ ꯑꯩꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯜꯂꯛꯂꯒ ꯅꯪꯒꯤ ꯑꯉꯥꯡ ꯊꯤꯕꯗ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯚꯟ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯣꯁꯇꯔ ꯑꯃ ꯊꯦꯠꯂꯒ ꯂꯩꯔꯝꯃꯤ ꯄꯣꯁꯇꯔ ꯑꯗꯨ ꯎꯔꯨꯕꯗꯅ ꯃꯦꯛꯁꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯣꯁꯇꯔ ꯑꯗꯨꯕꯨ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯂꯝꯃꯤ ꯇꯁꯦꯡꯕꯗꯤ ꯄꯣꯁꯇꯔ ꯑꯗꯨ ꯑꯣꯐꯤꯁꯔ ꯖꯦꯐ꯭ꯔꯤꯅ ꯊꯦꯠꯂꯝꯕ ꯄꯣꯁꯇꯔ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯦꯛꯁꯅꯗꯤ ꯑꯦꯚꯟꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯇꯥꯡꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯤꯕ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯥꯕꯨ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯄꯤꯊꯣꯛꯅꯤꯡꯗ꯭ꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯦꯛꯁꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯪꯁꯟ ꯑꯣꯔꯒꯅꯥꯏꯖꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯦꯚꯟꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯒꯤꯗꯃꯛꯇ ꯑꯦꯚꯟꯒꯤ ꯃꯤꯡꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯦꯛꯁꯀꯤ ꯄꯩꯁꯥꯗ ꯀꯥ ꯍꯦꯟꯅ ꯆꯣꯞꯁꯤꯟꯕ ꯃꯇꯧ ꯑꯁꯤꯗ ꯑꯦꯚꯟꯁꯨ ꯑꯀꯤꯕ ꯐꯥꯎꯈꯤ ꯃꯦꯛꯁꯅ ꯄꯩꯁꯥꯗ ꯆꯣꯞꯆꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯦꯚꯟꯅ ꯃꯅꯤꯡ ꯇꯝꯅ ꯒꯤꯇꯔ ꯈꯣꯡꯕ ꯐꯥꯎꯕ ꯉꯝꯖꯈꯤꯗꯦ ꯑꯁꯣꯝꯗꯅ ꯂꯦꯂꯥ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯤꯕ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯃꯗ ꯑꯆꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯆꯥ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯂꯦꯂꯥ ꯃꯆꯥꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯖꯗꯕꯅꯤꯅ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯗꯅ ꯃꯃꯥꯏ ꯂꯨꯞꯊꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯚꯟ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯥꯒꯤ ꯏꯁꯩ ꯁꯛꯐꯝ ꯄꯥꯔꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯖꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯔꯒ ꯑꯦꯚꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯦꯂꯥ ꯊꯣꯃꯥꯁꯅ ꯃꯆꯥ ꯄꯤꯊꯣꯛꯈꯤꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯎꯠꯂꯗꯨꯅ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯤ ꯏꯆꯥꯒꯤ ꯃꯃꯤꯡ ꯑꯗꯨꯗ ꯑꯣꯏꯔꯕꯁꯨ ꯈꯪꯖꯒꯦ
staff aduna khumlai matam asuk kuirabagi tungda nakoina pithokraba angang ama amuk hana thiruba habase process yamna sangba thabakni masigi su mathakta angang thibagi process howdringida main gadaba che chang mayam ama su leiri che chang mayam adu verify tawba matamda tha taruk hena di changani leladi machabu uningman hemang khiduna staff adu da sound hari nakoigi process adu ai kaimta khangde lela sounding badagi lauthulure adubu thangnaba mikup amadana amuk kabli tawdun haijari ichage maming adu torabasu khangjage lelagi mataw adu uruba matamda staff adu su nungai traba male nangi nachanupa thibagi process ai hayengdigi fajana hawrasi aduna hayeng office matamda lao haduna lela bu themaga thadokhi lela amadi staff makhoi ani na sanadiba wari chingado officer Jeffrey ne su loina mak tarami mathangi sendana Lois magi office ta lejarabasu thabak tafam khangdana internet ta lela gi maramda koithi thirami internet tagi fanglakpa lela amadi liji makhoi ani gi mayum gi phone number adu da magi alaiba pangal thona khomjin duna phone torami adubu phone adu pairakhide masi matungdana Lois magi office tagi suti loktholaga Chicago da lela thiba chatki mathangi sendana officer Jeffrey na Arthur ga wari sanaraga lerami anja sida Max sangsilalga Arthur da yamna sound hairi sakang da bami gi kari maram gi damakta wari sanari no masi matungdana Jeffrey na magi bag tagi Evan gi maram da yawa poster du loktholaga Max ta uladuna hanglai angang chenang masak khangbra ukhiba leibra Max na khumlai karigumba aina angang adu ga leifam hadolabadi nangna angang adu na khoi orphan home da puge harakani aduga amupu orphan home da thamkrabadi angang adu gi maram da na khoi na kari shu hanna yengbi gadaba natte nakhoi gi na thawni haduna angang ama rescue tawre haduna orphan home da thamnamani aduga nakhoi di nungaina nayimda hankrani aduba angang aduna di orphan home da karamba film da kamdawna lehori habadudi amuk hana nakhoi na yengbibra nakhoi na thau tawbagi mingda angang mayam ama phajinduna home da thambire aduga home dana angang sing aduna tawningba amata chu tawba ngamjadana home da phibam tatana leigadabagi sarupudi home da leitabana fai haramaga Max na Arthur ba puraga chatki Max ki wahai sing aduda Jeffrey su chingnabadi khara phauki maram aduna Jeffrey na magi office da hek khalakpaga Max na angang mayam ama khomjinduna makhoi mayam punna leminariba mafam adu police ta loina mak takthoklami asomdana numidang wairam matam oshilaglaba asi phawada Max amadi Evan mayumda handaba makai function amagi organizer ga Max ka phone da wari sanari Max nadi Evan gi performance adu unanabagi damakta organizer sing adudagi paisa mayam ama piyu hairi adubu paisa gi matang da yanaraktabadagi concert aduda Evan gi performance udhalaroi haduna Max na yamna sound phone thamki adubu Evan nadi magi music guitar khongningi hairi anadagi sawriba Max na Evan gi wase tarbu matamda Evan gi phuri gi collar paiduna chingkhalaga yamna sound makha chiktuna hairi aina nangonda guitar khong haiba matam adu khakta da guitar khonggadabani Evan na mukumlai aina guitar khongdrabadi aigi imai pana ai leiri haibase kamdawna khangani makoina tana nabani aina guitar khonginglibase Max na musu yamna sound hairi nangi namana panadi namu ngahana kauramani karigumba nangbu kaurumdaba oirabadi asuk sanglaba matam asi manungda nongmata oirabasu nangbu unaba soidana maki laklamgani nangbu soidana maki thiraklamgani makoina nangbu thiraktribado nangbu kaukibagani maram maduna nangsu namana pabu kaukthokpa tamo maduna khwaidagi afaba oini masi matungdana amuk Max na magi asawa phatharaga tapna Evan da harai isona nangonda pirakliba nangi talent ase kayamu yamna magun leiba atangma talent no habase nangnadi angang oiribani na khangde adubu ainadi nangi pithorakliba talent ase kayamu yamna magun lei habado mayek singna khangi masi matungdana makhoi ani na wari sana sana lakpa matamda makhoi ani gi leifam oiriba mafam adudadi ulisi gari ma thaujan khibadu urami ikang kangodana police laksalakpasida Max nadi Evan puduna chenkina bukhonari adubu Evan nadi Arthur lehauri Arthur lawru kise hairi Max nadi police mayam ama changchankhre Arthur di kanba ngamaro chela si hairi adubu Evan Max na haira bising adu taramdana Arthur na lehauri ba mapam duda amuk hawna chenchinki Arthur di kachin namada yamna kijana masa tasilaga lot lerami adubu police sing aduna di Arthur na lot liba mapam adu urami aduna mabu faru nabagi damakta police sing su changchinaraki tanja sida Evan na atopa maike imadagi police sing tana na ai sida leire haduna lawraki police sing aduna Evan da yengtholinge tanja sida Arthur mafam adudagi nanthoknaba tanja ma fangki aduna Arthur su mafam adudagi nanthokhi Evan su police sing adudagi nanthokduna mapanda kanla chenthoraki adubu mapanda mahang hek chenthorokpa matamda hanadagi mabu ngai drone leramliba Max na mabu katin amada chingsilami aduga Evan da yamna pakhatchana hairi karigumba police na nangbu phakiba tholabadi nangi naming asyang bhaidokanu nangi naming asyang bhaidolurabadi police na nangbu amuk hana nangi orphan home oduda thenga harakani police khakta denatana lambi da thengnaba miyoy khudimakta su nangi naming asyang bhaidokanu nangi naming August Rush kawi hayo tanja sida makhoi ani na lotliba mafam oduda su police gari ama thaujalakhi phibam asi yoksilakpa matamdana Max na hairi Evan aina horen police ka wari sandaringai tanja aduda aina nongonda ingit ama pirakani matam adudana tung hana yenglamdana mafam asidagi chenkho nangna mafam asidagi chenkraba matungda
ꯄꯨꯂꯤꯁꯁꯤꯡꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯌꯨ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯁꯟꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯏꯁꯩ ꯁꯛꯐꯝ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯎ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯦꯚꯟ ꯃꯦꯛꯁꯇꯒꯤ ꯏꯪꯒꯤꯠ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯊꯩꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯀꯟꯅ ꯆꯦꯟꯈꯤ ꯃꯦꯛꯁꯅ ꯍꯥꯏꯕ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁ ꯑꯃꯠꯇ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯦꯚꯟꯁꯨ ꯃꯥꯒꯤ ꯏꯁꯩ ꯁꯛꯐꯝ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯦꯛꯁꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯝꯗꯦ ꯑꯍꯤꯡ ꯑꯗꯨꯗ ꯑꯦꯚꯟ ꯃꯇꯣꯝꯗ ꯁꯣꯔꯣꯛꯇ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯆꯔꯆ ꯑꯃꯗ ꯆꯪꯂꯛꯈꯤ ꯆꯔꯆ ꯃꯅꯨꯡꯗꯅ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯃꯗ ꯏꯁꯩ ꯁꯛꯑꯒ ꯂꯩꯔꯝꯃꯤ ꯑꯦꯚꯟꯗꯤ ꯏꯁꯩ ꯁꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯝꯇ ꯇꯥꯍꯟꯗꯅ ꯃꯈꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯇꯞꯅ ꯇꯞꯅ ꯆꯔꯆ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯦꯚꯟꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯏꯁꯩ ꯁꯛꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯇꯪꯅꯗꯤ ꯑꯦꯚꯟꯕꯨ ꯎꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯦꯂꯥ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯖꯦꯐ꯭ꯔꯤ ꯂꯥꯛꯄ ꯎꯕꯗ ꯂꯦꯂꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅꯗꯤ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯅꯤ ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯖꯦꯐ꯭ꯔꯤꯅꯗꯤ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯈꯟꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯅꯪꯒꯤ ꯊꯕꯛꯇ ꯍꯧꯕꯗ ꯊꯥ 6 ꯍꯦꯟꯅ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯦꯂꯥꯅꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯥ 6ꯀꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯖꯦꯐ꯭ꯔꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯤꯔꯛꯂꯤꯕꯅꯣ ꯂꯦꯂꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯊꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯅꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯐꯪꯖꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯐꯪꯖꯔꯕ ꯃꯇꯨꯡ ꯆꯍꯤ 11ꯒ ꯊꯥ 2 ꯅꯨꯃꯤꯠ 13ꯅꯤꯒꯤ ꯃꯇꯨꯡꯗ ꯈꯪꯉꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯣꯏꯁꯁꯨ ꯆꯤꯀꯥꯒꯣꯗ ꯊꯨꯡꯂꯔꯦ ꯑꯆꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯂꯥꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯂꯣꯏꯁꯅ ꯂꯦꯂꯥ ꯑꯃꯗꯤ ꯂꯤꯖꯤꯒꯤ ꯃꯌꯨꯝꯗ ꯍꯟꯅ ꯍꯟꯅ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯂꯥꯗꯤ ꯃꯆꯥꯅꯨꯄꯥ ꯊꯤꯅꯕꯒꯤꯗꯃꯛꯇ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯤꯖꯤꯅ ꯃꯥꯒꯤ ꯍꯅꯤꯃꯨꯟ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯣꯜ ꯑꯗꯨ ꯀꯅꯥꯝꯇꯅ ꯄꯥꯏꯔꯛꯈꯤꯗꯦ ꯏꯟꯇꯔꯅꯦꯠꯇꯒꯤ ꯂꯦꯂꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯆꯥꯎꯔꯥꯛꯄ ꯖꯒꯥ ꯑꯃꯗꯤ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯕु ꯃꯐꯝ ꯆꯞ ꯆꯥꯕ ꯈꯪꯗꯕꯅꯤꯅ ꯑꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯃꯐꯝ ꯑꯁꯤꯗ ꯁꯦꯂꯣ ꯈꯣꯡꯕꯤ ꯑꯐꯥꯎꯕ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯂꯦꯂꯥ ꯀꯧꯕꯤ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯍꯪ ꯍꯪꯂꯒ ꯊꯤꯔꯤ ꯃꯃꯩꯗꯗꯤ ꯂꯤꯖꯤ ꯑꯃꯗꯤ ꯂꯦꯂꯥ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯕꯔꯥ ꯀꯥ ꯑꯃꯗ ꯂꯩꯃꯤꯟꯅꯔꯝꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯌꯨꯝꯕꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯂꯣ ꯈꯣꯡꯕꯤ ꯑꯐꯥꯎꯕ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯅꯤꯃꯨꯟ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯁꯥ ꯑꯆꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕ ꯂꯨꯏꯁꯇꯤ ꯑꯃꯨꯛ ꯍꯟꯅ ꯊꯃꯣꯏ ꯀꯥꯏꯈꯤ तसेंगबदी हनीमून चलिबदो लेला नते माग ममानबी लिजीनी युम्बुदुना फजना खंगदबगी हायरमबनी हाबसे लुइस नदी खंखिद्रे मसी मतुंगदना लुइस अमुक हन निंगब कायना मयुम सैन फ्रांसिस्को हन्नना एयरपोर्ट लाक्लमी अदुबु एयरपोर्ट योरप मतुंगदा कदायदगी वखलनो खंगदे लुइस अरोयबोयना अमुक्तंगदी लेला मखोयनिन इहान हाना थेंगनखिबा मफम न्यूयॉर्क ता चटनिंगबा फावरखि असोमदना लेलादे हौजिकसु न्यूयॉर्क की ऑफिस अमदा मचानुपागी मरमदा थीबा लेप्ट्री महांगना एक्सीडेंट थोकपा मतमदा मागी मपाना मागी सिग्नेचर सादुना मचानुपा पिथोखिबगी वारिदो जेफ्रीदा सुलिरमी वारी पुनमक खंगलपा मतमदना जेफ्री हाना लेलादा साउनिंगलंबा मागी मतेंग पांगनिंगलमदबदो वखल होंख्रे लेलागी मतेंग पांगलगे खनख्रे मसी मतुंगदा जेफ्री नमु हायरई हौजिकति नंगी नचानुपाना होमदा लेरकपसे मतम यामनु कुशिलकलबनिना नंगी नचानुपादो अतोपा इमुंग अमना एडॉप्ट तौदुना योक्लंबसु यारे अदुबु लेलादी मदु पुनमक ओजरबसु मचाबु अमुतंगदा ओइरबसु उजगे अमुतंग फंगनब थीबियो हाजरी लेलागी मतवसिदा जेफ्रीसु नुंगाइत्रा माले जेफ्रीना लेलागी डॉक्यूमेंट अदु यारबा डिटेल सिंगदु सिजनदुना लेलागी अंगांग अदुगी मरमदा मखोइगी रेकॉर्ड सिंग मरकता थीबा हौख्रे मसी मतुंगदना जेफ्रीना रेकॉर्ड मरक सिंग अदुदगी डॉक्यूमेंट खरा लौथोकनबगीदमकता थंगनब काम अदा चंखी तंजा असिदा लेलादी जेफ्रीगी ऑफिस थेलिबा ऑर्फान होमदगी चेंथोखिबा अंगांग सिंग अदुगी पोस्टर द मुन्ने येंगलमी पोस्टर मयाम अदुगी मरकता एबन की पोस्टर अदुदा अतमनना चंगसिनदुना येंगलुई एबन की मसक हे उरुबा मतमदना लेला मागी थमोयदसु करिनो हाइफम खंगद वखल अमा फावखी लेलागी थमोयददि एबन बु महाकी मचानी हायना खंजबा हौखी मरम अदुना एबन की फोटोदा ममिट कुप्तबा मखै नुंगसिना येंगली तंजा असिदा जेफ्रीसु रेकॉर्ड मराम मरकतगी फोटो अमा पुथोलगा लेलादा उलदुना हारई मसिनी नंगी नचानपा लेलाना युंथोलुबा मतमददि जेफ्रीना पायरमलिबा फोटो अदो एबन की फोटो ओरमी लेला इंगना तपना एबन बु हानदगी हौना मागी मचानी खंगलबगुम खुमलई महा आइगी इचानी मथंगी सेंदना एबन माना ngarang चंगलखिबा कम्युनिटी चर्च अदगी फमुंग मखा अमदा लोटलगा लेरमी एबन न मेकअप थोरगा थोलपा मतमददी माना ngarang उखिबा अंगांग नुपी मचादु पियानो खोंगदुना लेरमबा थेंगनखि एबन सु चंगसिनदुना अंगांग नुपी मचादुना पियानो खोंगलिबदु येंगलै नुपी मचादुना हंगलई नंगदि आइना खोंगलिबा नोट सिंग से खंगब्रा एबन हायरई कैमता खंगदे मसी मतुंगदना एबन की थावा यावजबा मतौदुदा नुपी मचादुना म्यूजिक की नोटबुक ता कमदौना इसाई नोट इगनी कमदौना इसाई अमा कंपोज तौगनी हायबदो हाइफेट चराकपा अमा ताकपिरी अदुगा माना इथोलिबा इसाई अदुना कमदौना पियानो दा खोंगनी हायबदुसु नुपी मचादुना ताकपिरी
ngahak leiragadi angang nupi macha adusu magi school chakadaba matam oire haduna school da chenkhre masi matungduna Evan magi akoibada tariba nil khongba amadi magi thamoida farakpa tantha aduga chanana notebook aduda music matek iba horakhi ahanba ithokpada soibadagi hanjan piano khongduna fajaba music matek khara compose tawri mathangi sindana nupi macha aduna school halappa matamdadi magi ka changlappa matamda Evan na magi notebook singde iramliba music composition macha ngaktana magi room du pick thalame masi urubadana nupi macha aduna church ke father manakta chenduna pautamli music yam haiba angang ama leire angang adu yengusila o aduba tanja sida Evan na church manungda leiriba achowa piano adu khongbai makhol tarakhi Evan na music ki maramda haithoi singthoiba adu ururaga father adu su angapa phawkhi matangi sendana lela su macha nupa gi khongul lirakpada Evan na hana leramba orphan home adu yorakhi mafam adu Evan na kamdongna leramba Evan na music ta kaya gi matik ngaujaba masiga loinana Evan na music ki kuthangda mama mapa bu thigani haduna home adu dei chenthokibagi wari punamaksu lela na khangki masi matungdana lela magi mayum Chicago da handana New York ta kama bara lauraga laikre lela matam kuirabugi tungda ngasidi amuk hana Lois makoi anina unasi haina kiba park adu amuk hana laklami park ta lakliba mayam laba miyam adugi marakta macha nupa Evan yaubra haina koithi thijari masi matungdana lela mama nabi Lizzie da macha nupa gi maramda wari punma liraba matungda ngasidi masu amuk hana stage kaduna magi selo khongba khawrage hari lela na achoba thajaba amaga loinana haijari aina selo khongba taraga ichanupan aigi inakta soidana maki lakani maramdi mama macha gi marakta amana amabu masak khangnaba yaba posak hairagadi makhoi na haijariba music asinatana atopa posak amata lekte mathangi sindana Lois su New York oksilaki New York hek yobaga Lois su lela makhoi ni unasi haina kiba mafam aduda ngasi su amu khana lakhi Lois mafam aduda kuina wakhan khalaba matungda matam kuirabagi tungda maga band puna yauminnaba band gi members sing aduda call tawduna hairi akhoi gi band gi performance amu khana piba haurasi mayam su New York ta lao performance pina na tawrasi haduna yamna kanna haijari Lois matam amadadi lela kaina bagi damakta magi guitar isai music punma thadokhrabani aduga ngasina amuk lela gi damakta nabhonana guitar amu khana khonglage isai saklage khankre maram aduna Lois su matam amada makhoina New York ta toina performance piramba organizer adugi manakta laktuna mahak kanano haiba masak takli adubu organizer adunadi chahi tara hena isai thadokluruba miyoema kamdona performance pina na hairuni Lois na organizer adugi chingnaba adu kokna nabagi damakta organizer adugi mamangda isai ama sakli organizer adunadi Lois ki isai du taraba matamda amuk hana makhoi gi band adubu performance pina nabagi damakta ayaba pirakhi asomdana church ki father aduna Evan bu New York ta leba Juilliard School of Music haiba isai music tampam adu pubirakhi school adagi din na Evan gi talent haithoi singthoiba adu uba matanda Evan bu harau harau loksin biki Evan mameng leraba music ki school adu mana khwaidagi pamjaba thaba yaujaba music tamba horakhi asomdana Louis su magi saigi performance adu pina nabagi damakta practice toba hokre aduga lela su matam kuina thadokleraba magi selo amu hana paikhatuna Juilliard School of Music na siliba magi concert adu performance pina nabagi damakta practice hokre adu matam kuina thadoklerabani selo khongba matamda lela gi hana gi performance adu yoba ngamdri maram aduna lela su magi hana gi level adu yawna nabagi damakta awa ana amata thidaba makai practice tawri warakpa mikup khudingina macha nupa gi photo yengladuna magi mathona hapsari lela ahangma matamdana poster mayam print tawthoaga Evan gi maramda akhangba lerabadi pau pibira o haiduna poster sing adu mafam khudingda thenabagi damakta sem sari asomdana Evan di school gi campus marungda leiduna Prithvi gi masak nairaba oja singi mafamdagi music gi maramda khangba yaba tamba yaba punamak tamsili Evan hanaga manadre hojikti masada taru tananba dress setuna mana pamjaba music ta thawai yauna onsinkhre Evan hojik sumagi thamoida farokpa tantha matungina ma masagi ba top musical rhapsody ma compose tonanaba iba hokre Evan na iriba magi musical composition adu ubadana mahaki hek ojana fabu Evan bu thagakhi mathangi sendana school adugi din amadi atai official mayam yawa meeting ama torami meeting adu de Evan bu su korami din na Evan da hairi aikhoi gi school asina hei khudingi New York ta concert amamam tawi concert asida aikhoi gi school dagi thokiba satra maming lerba musician ani na performance utkadabani aduga makhoi ani gi performance lorapa matamdana school asigi chanabi amoina hauji school da tamliba khwaidagi afaba satra aduna concert asida performance utpani maram aduna handak chahi gidi Evan nangna semliba nangi musical rhapsody do madu ena performance piro Evan nadi ipang na hanglai karigumba aina performance piragadi aigi performance tu mi kayani yengani mi chama sugadra magi icham chamjaba wahang asida den aduna nokladuna hairi mi chama khakta natte mi lising kayana nangi performance yengadoribani nangi music tagadoribani
ꯃꯁꯤ ꯇꯥꯔꯕꯗꯅ ꯑꯦꯚꯟꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯒꯦ ꯑꯦꯚꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯏꯁꯩ ꯃ꯭ꯌꯨꯖꯤꯛ ꯇꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯛ ꯈꯪꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯡꯗ꯭ꯔꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛꯇꯣ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯍꯟꯅꯤꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜꯅ ꯁꯤꯟꯒꯗꯧꯔꯤꯕ ꯀꯟꯁꯔꯠ ꯑꯗꯨꯒꯤꯗꯃꯛꯇ ꯑꯆꯧꯕ ꯕꯦꯅꯔ ꯀꯌా ꯑꯃ ꯊꯦꯠꯄ ꯍꯧꯈ꯭ꯔꯦ ꯕꯦꯅꯔ ꯑꯗꯨꯗ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯥꯔꯇꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯏꯔꯤ ꯕꯦꯅꯔ ꯑꯗꯨꯗ ꯑꯦꯚꯟꯒꯤ ꯃꯃꯤꯡꯁꯨ ꯑꯒꯁ꯭ꯠ ꯍꯥꯏꯅ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯦꯚꯟꯒꯤ ꯃꯃꯤꯡ ꯃꯈꯥꯗꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯒꯗꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯔꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯃꯥ ꯂꯦꯂꯥꯁꯨ ꯌꯥꯎꯔꯝꯃꯤ ꯑꯦꯚꯟꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯀꯝꯄꯣꯖ ꯇꯧꯔꯤꯕ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯣꯠꯀꯤ ꯀꯟꯁꯔꯠ ꯑꯁꯤꯅ ꯃꯉꯣꯟꯗ ꯃ꯭ꯌꯨꯖꯤꯛꯀꯤ ꯈꯨꯗꯣꯜ ꯄꯤꯕꯤꯔꯛꯈꯤꯕ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯚꯟꯁꯨ ꯃꯥꯒꯤ ꯀꯟꯁꯔꯠ ꯑꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯑꯥꯔꯇꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯦꯂꯥꯁꯨ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯒꯗꯧꯔꯤꯕꯅꯤ ꯈꯟꯖꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯟꯁꯔꯠ ꯑꯁꯤꯒꯤꯗꯃꯛꯇ ꯑꯋꯥꯕ ꯊꯤꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ ꯂꯨꯏꯁꯁꯨ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯃꯇꯝ ꯑꯃꯗ ꯀꯥꯏꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯕꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯝꯖꯤꯟꯗꯨꯅ ꯉꯁꯤꯗꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯂꯨꯏꯁꯁꯨ ꯂꯦꯂꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯎꯠꯀꯗꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯥꯔꯊꯔꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯟꯁꯔꯠꯀꯤ ꯑꯆꯧꯕ ꯕꯦꯅꯔ ꯑꯗꯨꯗ ꯑꯒꯁ꯭ꯠꯀꯤ ꯃꯃꯤꯡ ꯌꯥꯎꯔꯝꯂꯤꯕ ꯑꯗꯨ ꯎꯈꯤ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯑꯦꯚꯟ ꯑꯐꯥꯎꯕ ꯑꯥꯔꯇꯤꯁ ꯑꯣꯏꯒꯗꯧꯔꯦ ꯈꯜꯂꯨꯕꯗ ꯃꯁꯥ ꯃꯇꯣꯝꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯟꯁꯔꯠꯀꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯦꯚꯟꯁꯨ ꯃꯥꯒꯤ ꯀꯟꯁꯔꯠ ꯑꯗꯨꯒꯤꯗꯃꯛꯇ ꯑꯇꯩ ꯑꯥꯔꯇꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯛꯇꯤꯁ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯛꯇꯤꯁ ꯃꯔꯛ ꯊꯠꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯛꯁꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯑꯦꯚꯟꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯛꯂꯤ ꯃꯦꯛꯁꯅ ꯑꯒꯁ꯭ꯠꯀꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯂꯒ ꯍꯥꯏꯔꯤ ꯑꯒꯁ꯭ꯠ ꯑꯩꯅꯗꯤ ꯅꯪꯁꯦ ꯀꯣꯏꯊꯤ ꯊꯤꯔꯨꯔꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯒꯁ꯭ꯠ ꯍꯥꯏꯔꯤꯕꯁꯤ ꯑꯦꯚꯟꯕꯨꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯚꯟꯒꯤ ꯑꯣꯖꯥꯅ ꯃꯦꯛꯁꯄꯨ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯏꯅꯣ ꯑꯗꯨꯕꯨ ꯃꯦꯛꯁꯅꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯦ ꯑꯦꯚꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯒꯁ꯭ꯠ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯑꯦꯚꯟꯁꯨ ꯆꯠꯅꯤꯡꯗ ꯃꯦꯛꯁꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯦꯛꯁꯅ ꯑꯒꯁ꯭ꯠꯄꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯍꯜꯂꯤꯅꯣ ꯑꯦꯚꯟꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯍꯟꯗꯦ ꯑꯩꯒꯤ ꯀꯟꯁꯔꯠ ꯑꯃꯒꯤꯗꯃꯛꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯕꯅꯤ ꯃꯦꯛꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯃꯠꯇ ꯊꯥꯖꯔꯨꯅꯨ ꯇꯟꯖꯥ ꯑꯁꯤꯗ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯉꯥꯡꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯦꯛꯁꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯑꯒꯁ꯭ꯠ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯏꯆꯥꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯦꯛꯁꯅ ꯑꯦꯚꯟꯕꯨ ꯀꯣꯟꯗꯨꯅ ꯄꯨꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯚꯟꯅꯗꯤ ꯑꯩ ꯆꯠꯅꯤꯡꯗꯦ ꯑꯩꯒꯤ ꯀꯟꯁꯔꯠ ꯑꯃ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗ ꯃ꯭ꯌꯨꯖꯤꯛꯀꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯍꯧꯈꯤꯒꯦ ꯍꯥꯏꯔꯤ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯃꯦꯛꯁꯄꯨ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯁꯤ ꯇꯦꯂꯦꯟ ꯌꯥꯝꯅ ꯂꯩ ꯃꯥꯒꯤ ꯇꯦꯂꯦꯟ ꯑꯁꯤ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯀꯟꯁꯔꯠ ꯑꯃꯒꯤꯗꯃꯛꯇ プレクティス ꯇꯧꯔꯤꯕꯅꯤ ꯃꯦꯛꯁꯅ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛꯇꯒꯤ ꯃ꯭ꯌꯨꯖꯤꯛ ꯇꯝꯕ ꯌꯥꯕ ꯅꯠꯇꯦ ꯁꯣꯔꯣꯛꯇ ꯑꯉꯥꯡ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯛꯇ ꯂꯧꯁꯤꯜꯂꯒ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯦꯛꯁꯅ ꯑꯦꯚꯟꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯒ ꯄꯨꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯦꯚꯟꯅꯗꯤ ꯃꯦꯛꯁꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯅ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯩꯔꯤ ꯑꯦꯚꯟꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯅ ꯑꯦꯚꯟꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯦꯚꯟꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯪꯂꯛꯏ ꯑꯒꯁ꯭ꯠ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯄꯥꯔꯅꯦ ꯑꯦꯚꯟꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯃꯦꯛꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯃꯦꯛꯁꯅ ꯑꯦꯚꯟꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯑꯦꯚꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯕ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯃꯤꯡꯁꯦ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯏꯁꯩ ꯁꯛꯄ ꯐꯪꯉꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯅꯪꯕꯨ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯄꯨꯕꯤꯈꯤꯅꯤ ꯑꯦꯚꯟꯒꯤ ꯑꯣꯏꯅꯗꯤ ꯀꯟꯁꯔꯠ ꯑꯁꯤꯗꯒꯤꯗꯤ ꯃꯅꯤꯡꯇꯝꯅ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯊꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯡꯇꯝꯅ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯗꯨꯅ ꯃꯃꯥ ꯃꯄꯥ ꯊꯤꯕ ꯐꯪꯂꯔꯣꯏ ꯈꯟꯖꯔꯨꯕꯗ ꯍꯥꯏꯅꯤꯡꯗ ꯑꯣꯖꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅꯤ ꯑꯩꯅ ꯍꯩꯖꯔꯤꯕ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯛꯄꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯦꯛꯁꯅ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯑꯦꯚꯟꯕꯨ ꯄꯨꯔꯒ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯚꯟ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯥꯒꯤ ꯏꯁꯩ ꯁꯛꯐꯝ ꯃꯐꯝ ꯑꯗꯨꯗ ꯆꯃꯣꯠꯅꯕ ꯐꯤꯔꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯒꯤꯇꯔ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤ ꯑꯦꯚꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯆꯨꯛꯊꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯑꯥꯔꯊꯔꯅ ꯑꯦꯚꯟꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯃꯦꯛꯁꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯇꯧꯕꯤꯔꯤꯁꯦ ꯑꯗꯨꯕꯨ ꯃꯦꯛꯁꯇꯤ ꯑꯁꯣꯝꯗ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯦꯚꯟ ꯍꯥꯏꯗꯤ ꯑꯒꯁ꯭ꯠꯀꯤ ꯒꯥꯔꯖꯤꯌꯥꯟꯅꯤ ꯍꯥꯏꯖꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯗꯤꯃꯥꯟ ꯇꯧꯔꯤ ꯑꯦꯚꯟꯗꯤ ꯃꯦꯛꯁꯀꯤ ꯃꯇꯧ ꯑꯁꯤꯗ ꯏꯄꯦꯟ ꯄꯦꯟꯖꯗꯦ ꯃꯌꯥꯝ ꯃꯃꯥꯡ ꯊꯣꯛꯇꯨꯅ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯕ ꯐꯪꯍꯟꯗꯕꯒꯤ ꯑꯦꯚꯟꯗꯤ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯃꯁꯥ ꯃꯇꯣꯝꯗ ꯄꯪꯁꯥꯎꯗ ꯁꯥꯎꯖꯔꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯕꯨ ꯊꯤꯕꯒꯤ ꯋꯥꯈꯜ ꯍꯦꯛ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤꯅ ꯃꯁꯥ ꯃꯇꯣꯝꯗ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯊꯖꯔꯒ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯇꯥꯟꯊꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯒꯤꯇꯔ ꯉꯥꯏꯍꯥꯛ ꯈꯣꯡꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯚꯟꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯒꯤꯇꯔꯒꯤ ꯀꯦꯁ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯄꯩꯁꯥ ꯊꯥꯗꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯑꯦꯚꯟꯅ ꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯊꯥꯗꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯂꯨꯏꯁ ꯑꯣꯏꯔꯝꯃꯤ ꯂꯣꯏꯁꯅ ꯑꯦꯚꯟꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯑꯦꯚꯟꯕꯨ ꯊꯥꯒꯠꯂꯤ ꯑꯦꯚꯟꯁꯨ ꯂꯨꯏꯁ ꯎꯕ ꯃꯇꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗꯕ ꯀꯔꯤꯅꯣ ꯑꯃ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯗꯧꯅ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃ꯭ꯌꯨꯖꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯦꯚꯟ ꯑꯃꯗꯤ ꯂꯨꯏꯁ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯒꯤꯇꯔ ꯄꯥꯏꯅꯗꯨꯅ ꯇꯥꯟꯊꯥ ꯆꯥꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒꯤꯇꯔ ꯈꯣꯡꯃꯤꯟꯅꯔꯤ
Makhoi anina tantha chanana gitar khominarakpa matam aduda hana sukthaduna leramba Evan gi maithong awaba punama korbugum nokna Louis ka gitar ngeha khominari Evan amadi Louis makhoi anina gitar khominajarabasu makhoi anidi mapa machane habadi khangjadri Gitar khongba lorpadana Louis na Evan dang lai nangdi gitar khongba kayam kuire Evan na khumlai tha taru musure Louis na mu yamna ngak na hanglai tha taru ki manungda aduk haina gitar khonglibado nangdi kadai dagi tamlakke Evan na khumlai Juilliard School of Music tamlai aduga amuksu yamna mathwai nungaijadana hairi ngasi se school da agi concert amasu leibani aduga pikliba mafi marol imo motpa lambi gi matai da isai sakpa angang amana Pitribi gi power maming leraba school amada tammi aduga magi concert amasu lei harakpa sida Louis ti Evan na harak liba singaduda thajaba kitang waraduna aseng brane nang na hairi du bo hanglai Evan na su mabuta kaisu chingnadana khumlai aseng bani aduba aidi ngasi gi concert do chatpa phangroi Louis na hanglai kaidobagi chatloi doriba Evan na khumlai karigumba aina concert do chatlurabadi fattaba pamdaba thodok thokpa yai Evan gi pukning hanthaba matawdu ubadana Louis na su Evan da yamna nungshin hairi karigumba aise Juilliard School of Music ki satra oiramaba aduga aigi concert amasu leramlabadi Pitribida leriba miyoi khudimagna aibu concert chatpa yaroi performance piba yaroi haina thinglabasu aidi performance adu soidana maki pigani concert ta soidana chatkani Evan na amuk kijana hanglai karigumba aina concert adu yaruraga fattaba pamdaba thodok tholabadi kamdauba Louis na hairi punchida khudung thiba awaba kaya ama thingnare haiduna aikhoi gi oina di music habase thadoknaba yaba natte maramaduna nasana tondu thajaba su khara thamu aduga confident lena nangi performance adu piyu kari su phattaba thodok tholoi haiduna Evan gi puning thogat piri masi matungdana Louis na magi maming Louis kawi haiduna Evan da masak takli Evan su kari ginu khangde ngasidi Louis ta magi aseng maming Evan kawi haige toromi aduba alapada Max na phone na wari sanari bandu uba matamda ai gi ming August Rush kawi hairaki Tanja sida Max na August khonjel hauna kauraduna chalasi law haiduna lawrai Max ki matawdu uda Louis su aichu chatluki ge haramaga Evan gi makokta nungshina nanthabiramaga chatkhre Evan ngasidi Louis urba matamda masana karino ma phawbugum tawri aduna Louis na mafam adu gi chatkibado mifam hongdani yenghori Louis su madu mangai Evan urba matamda masada karino ma phawki aduna chaningda tung hanna Evan bu yengduna chatki Mathangi sendana Juilliard School ki concert hore concert ki hawdorokpa oina din aduna yamna chawthokchana ahanba performance pinanabagi damakta school asigi aphawi satra Lela bu kauthokli matam kuirabagi tungda Lela ngasidi machan pa thinanabagi damakta stage ta amuk hana kakhalaktuna magi cello gi performance piba hawkhre magi cello gi makhol asina machan pa bu kauribani khanjaduna magi punsi khwaidagi fajaba performance adu pidi Asomdana New York ki atopa stage amadana Louis amadi magi band ngasi su amuk hana isai sakli Louis kidi matam kuina dagi ukidra magi Lela bu ningsingduna matam oi pena Lela gi damakta isai sakli aduga Evan di Max na atopa stage amada puraga performance pi hannabagi damakta train station amada puduna lakhi station da Max amadi Arthur di Evan na ngasai isai saktuna talakpa paisa singa do masing thiri Evan ngahak wakhan khallaba matungda Max ta ai chatlage haramaga Max na mangonda pibi ki gitar du pithoklami aduga amuksu achetpa phire amaga loina hairi ngasi dagiri ai amuk han halaklaroi adubu Max nadi kaisu thawa sadan hairi nang nama na pa thiruge harira Evan na sukumna ai gi concert su hawdore Max na muk karem na nokchiladuna hairi nang na kaidonungda nangi nama na pa do thiba fangloi nang nadi nangi sei do nama na pa na tagani haina khanjari karigumba nangi sei do taram labasu nama na pa na nangbu thibirakloi aduga nangi nama na pa do ngasi phawa hingli natragna sikhre habasu khangde sikhiba oiramlabadi kamdawdoriba Masida natana Max na athibo hai kaya ama haiduna Evan da chairi aduga amusu tuminna mafam sida lengdana layu aikhoi ga punna chachi haidi aduga Evan masada akiba ama tafawdana mafam adugi nanthokthuna chenki Max su Evan phana nabagi damukta tanarakhi adubu Evan gidi maraibak thiba haibaduni mana cheliba train station gi gate ado solo laga lerami aduga magi hek matungdana Max na thattuna laikhre Evan gi chanpham laikhidre Tanja sida Arthur Max si matungda tamna changchilaklaga mana pairiba gitar aduna Max ta kanna thomdatlami Max su Arthur gi saphuduna laimai da tuki Tanja siloduna Arthur na Max ta chen crow haiduna lauri Evan su matam amta manghandana mafam adudagi concert mafam yawnanaba kanna chenki Evan na Max ta gi nanthoknabagi damakta underground railway track aduda tunghandana kanna chenjarabasu railway gi aduk yamla track sing adugi marakta kadai da chatkadabno haiba mafam khangte jatfam khangdana lambi lamukna duna leidi
ꯑꯗꯨꯒ ꯑꯦꯕꯟꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯁꯣꯔꯣꯛꯀꯤ ꯃꯊꯛꯇ ꯏꯁꯤꯡ ꯆꯦꯟꯊꯐꯝꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯑꯂꯥꯞꯄꯗ ꯂꯦꯂꯥꯅ ꯀꯟꯁꯔꯠꯇ ꯈꯣꯡꯂꯤꯕ ꯃꯥꯒꯤ ꯁꯦꯂꯣꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯈꯤ ꯃꯃꯥ ꯂꯦꯂꯥꯅ ꯈꯣꯡꯂꯛꯂꯤꯕ ꯁꯦꯂꯣꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗꯅ ꯑꯦꯕꯟ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯈꯪꯈꯤ ꯑꯁꯣꯝꯗꯅ ꯂꯦꯂꯥꯗꯤ ꯃꯥꯒꯤ ꯁꯦꯂꯣꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯦꯂꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯕꯥꯛ ꯈꯨꯔꯛꯂꯤ ꯑꯗꯨꯒ ꯂꯦꯂꯥꯒꯤ ꯃꯐꯝꯗꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯈꯣꯡꯖꯔꯤꯕ ꯁꯦꯂꯣꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯇꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯛꯇꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯦꯂꯥ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯀꯨꯏꯅ ꯂꯩꯅꯤꯡꯗꯕꯗꯒꯤ ꯀꯟꯁꯔꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯊꯣꯔꯛꯈꯤ ꯂꯣꯏꯁꯨ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯂꯣꯏꯔꯒ ꯕꯦꯟ ꯃꯦꯝꯕꯔꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯑꯉꯥꯡꯒꯤ ꯃꯔꯜ ꯆꯥꯔꯒ ꯍꯤꯡꯒꯅꯤ ꯈꯜꯂꯨꯕ ꯃꯦꯛꯁꯇꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯑꯦꯕꯟ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯃꯇꯣꯝꯗ ꯍꯥꯔꯃꯣꯅꯤꯀꯥ ꯈꯣꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯀꯟꯁꯔꯠ ꯃꯐꯝꯗ ꯗꯤꯟ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯒꯗꯕ ꯑꯥꯔꯇꯤꯁ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯟꯁꯔꯠ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯆꯔꯆꯇ ꯑꯦꯕꯟꯒ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯦꯁꯀꯤ ꯅꯥꯀꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯗꯤꯟ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯥꯒꯁ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯗꯤꯟꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯑꯥꯒꯁꯄꯨ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯖꯇ ꯀꯧꯊꯣꯔꯛꯏ ꯑꯗꯨꯒ ꯀꯟꯁꯔꯠ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯀꯟꯁꯔꯠ ꯌꯦꯡꯂꯤꯕ ꯑꯥꯔꯊꯔꯅꯁꯨ ꯑꯦꯕꯟꯅ ꯁ꯭ꯇꯦꯖꯇ ꯊꯣꯔꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯦꯕꯟ ꯃꯥ ꯃꯁꯥꯅ ꯏꯖꯈꯤꯕ ꯔꯦꯞꯁꯣꯗꯤ ꯑꯗꯨ ꯃꯥꯅ ꯀꯟꯗꯛ ꯇꯧꯗꯨꯅ ꯑꯥꯔꯇꯤꯁꯠ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯃꯗ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯑꯦꯕꯟꯅ ꯀꯟꯗꯛ ꯇꯧꯗꯨꯅ ꯈꯣꯡꯂꯛꯂꯤꯕ ꯔꯦꯞꯁꯣꯗꯤꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯂꯦꯂꯥ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯟꯁꯔꯠ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯂꯨꯏꯁꯁꯨ ꯑꯥꯒꯁꯀꯤ ꯔꯦꯞꯁꯣꯗꯤꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯥꯅ ꯇꯥꯔꯤꯕ ꯃ꯭ꯌꯨꯖꯤꯛꯁꯦ ꯍꯥꯟꯅ ꯇꯥꯈ꯭ꯔꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯏꯁꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯤ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯣ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯟꯁꯔꯠ ꯑꯃ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁꯣꯔꯣꯛꯇ ꯊꯦꯠꯂꯤꯕ ꯀꯟꯁꯔꯠꯀꯤ ꯆꯥꯎꯔꯕ ꯄꯣꯁꯇꯔ ꯑꯗꯨꯗ ꯂꯨꯏꯁꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯥꯒꯁ ꯔꯁꯀꯤ ꯃꯃꯤꯡ ꯆꯥꯎꯅ ꯌꯥꯎꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯥꯒꯁ ꯔꯁꯀꯤ ꯃꯃꯤꯡ ꯃꯈꯥꯗꯅ ꯂꯦꯂꯥꯒꯤ ꯃꯃꯤꯡ ꯌꯥꯎꯔꯝꯂꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯨꯏꯁ ꯃꯃꯥꯟꯅꯕꯁꯤꯡꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯅꯝꯗꯅ ꯈꯥꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯀꯟꯁꯔꯠ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯦꯟꯈꯤ ꯂꯨꯏꯁꯅ ꯀꯟꯁꯔꯠ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯦꯂꯥꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯪꯗꯨꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯁꯛ ꯈꯪꯅꯤꯡꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯈ꯭ꯔꯤ ꯂꯨꯏꯁꯁꯨ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯁꯛ ꯈꯪꯅꯤꯡꯅ ꯁ꯭ꯇꯦꯖ ꯃꯅꯥꯛ ꯌꯧꯅꯅꯕ ꯃꯤꯌꯥꯝ ꯃꯔꯛ ꯐꯥꯎꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯂꯨꯏꯁꯅ ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡ ꯈꯔ ꯑꯣꯏꯔꯞꯅ ꯂꯦꯂꯥꯁꯨ ꯁ꯭ꯇꯦꯖꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯁ꯭ꯇꯦꯖ ꯃꯅꯥꯛ ꯇꯟꯅ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨ ꯎꯔꯛꯈꯤ ꯂꯨꯏꯁꯇꯤ ꯂꯦꯂꯥ ꯎꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯃꯔꯛ ꯐꯥꯎꯗꯨꯅ ꯂꯦꯂꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯈꯤ ꯂꯦꯂꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁ꯭ꯇꯦꯖ ꯃꯅꯥꯛ ꯌꯧꯅꯕ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯖ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯔꯦꯞꯁꯣꯗꯤ ꯀꯟꯗꯛ ꯇꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯃꯁꯛ ꯎꯅꯅꯕ ꯂꯥꯡꯇꯛꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯖꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯨꯏꯁꯁꯨ ꯂꯦꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯦꯂꯥꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯔꯛꯏ ꯂꯦꯂꯥꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯅ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯉꯥꯏꯖꯔꯛꯄ ꯂꯨꯏꯁ ꯑꯣꯏꯔꯝꯃꯤ ꯂꯦꯂꯥ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯂꯨꯏꯁꯀꯤ ꯃꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯤꯟꯖꯔꯤ ꯑꯦꯕꯟꯒꯤ ꯃꯃꯥ ꯃꯄꯥ ꯂꯨꯏꯁ ꯑꯃꯗꯤ ꯂꯦꯂꯥꯅ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯇꯦꯁ ꯃꯊꯛꯇ ꯔꯦꯞꯁꯣꯗꯤ ꯀꯟꯗꯛ ꯇꯧꯔꯤꯕ ꯑꯦꯕꯟꯒꯤ ꯊꯃꯣꯏꯗꯁꯨ ꯃꯥꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯖꯈꯤꯕ ꯔꯦꯞꯁꯣꯗꯤ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯇꯥꯕꯤꯔꯕꯒꯨꯝ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯕꯟꯁꯨ ꯂꯥꯡꯇꯛꯅꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯖ ꯃꯈꯥꯗ ꯂꯦꯞꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯞꯅ ꯌꯦꯡꯊꯣꯔꯛꯏ ꯑꯦꯕꯟꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯃꯥ ꯂꯦꯂꯥ ꯑꯃꯗꯤ ꯃꯄꯥ ꯂꯨꯏꯁꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯈꯤ ꯑꯦꯕꯟꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯨꯅ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯈꯪꯂꯕꯒꯨꯝ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯃꯃꯥ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯗꯨꯅ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯃꯈꯥ ꯆꯠꯊꯈꯤ ꯂꯨꯏꯁꯅ ꯃꯥꯒꯤ ꯂꯦꯂꯥ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯃꯆꯥꯒ ꯈꯥꯏꯅꯗꯨꯅ ꯂꯩꯔꯛꯂꯕꯤ ꯂꯦꯂꯥꯅ ꯃꯆꯥ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯂꯥꯒ ꯑꯣꯏꯅ ꯊꯦꯡꯅꯈꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯦꯂꯥ ꯑꯃꯗꯤ ꯂꯨꯏꯁꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯦꯚꯟꯅ ꯈꯣꯡꯂꯛꯂꯤꯕ ꯔꯦꯞꯁꯣꯗꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯂꯥ ꯑꯃꯗꯤ ꯂꯨꯏꯁ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯦ ꯈꯟꯖꯗꯨꯅ ꯁꯦꯂꯣ ꯈꯣꯡꯕ ꯊꯥꯗꯣꯛꯂꯨꯔꯕ ꯂꯦꯂꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇꯅꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯅꯅꯕ ꯁꯦꯂꯣ ꯈꯣꯡꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅꯁꯨ ꯃꯥꯅ ꯈꯣꯡꯂꯤꯕ ꯁꯦꯂꯣ ꯑꯗꯨ ꯇꯥꯗꯨꯅ ꯀꯟꯁꯔꯠ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯟꯁꯔꯠꯇ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕꯗꯒꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯨꯏꯁ ꯂꯦꯂꯥ ꯑꯃꯗꯤ ꯑꯦꯕꯟ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯎꯅꯗꯨꯅ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟꯠ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ